ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏ ꯐ꯭ꯔꯥꯏꯗꯦ ꯂꯥꯏꯐ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯝ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯉꯁꯤꯒꯤ ꯐꯥꯔꯁ ꯚꯤꯌꯨꯋꯔꯁꯦ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ ꯃꯃꯥꯡꯗ ꯀꯅꯥꯅ ꯍꯥꯟꯒꯦ ꯌꯦꯡꯅꯁꯤ ꯀꯥꯏꯅ ꯀꯃꯦꯟ ꯈꯔ ꯊꯝꯈꯤꯕꯅꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯀꯅꯥꯅ ꯍꯥꯟꯒꯦ ꯍꯥꯏꯕꯗꯣ ꯃꯃꯥꯡꯒꯤ ꯇ꯭ꯌꯨꯁꯗꯦ ꯂꯥꯏꯐꯇꯀꯣ ꯐ꯭ꯔꯥꯏꯗꯦꯗꯗꯤ ꯍꯥꯟꯕꯤ ꯇꯥꯟꯅꯁꯤ ꯀꯥꯏꯅ ꯍꯥꯏꯅꯈꯤꯕꯅꯦ ꯑꯕꯦꯝ ꯄꯌꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯑꯕꯦꯝꯅ ꯍꯥꯜꯂꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯁꯨ ꯆꯪꯉꯛꯑꯦ ꯍꯥꯏꯅ ꯊꯝꯃꯛꯑꯦ ꯑꯕꯦꯝꯅ ꯈꯤꯇꯪ ꯍꯟꯗꯣꯛꯈ꯭ꯔꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯕꯤꯁꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯣꯏꯕꯤꯆꯥ ꯆꯦ ꯑꯩꯅꯤ ꯊꯣꯏꯕꯤꯆꯥꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯝꯁꯟ ꯋꯥꯍꯦꯡꯕꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯜꯂꯣ ꯕꯤꯃꯣꯂꯥ ꯁꯣꯏꯕꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯔꯣꯖꯦꯁ ꯌꯦꯡꯈꯣꯝ ꯍꯥꯏꯅ ꯊꯝꯕꯤꯔꯛꯏ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯕꯦꯝ ꯄꯨꯌꯥꯝꯅ ꯑꯩꯅ ꯍꯥꯜꯂꯦꯀꯣ ꯍꯥꯏꯅ ꯍꯣꯏ ꯑꯕꯦꯝꯅ ꯍꯥꯟꯈ꯭ꯔꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯀꯨꯟꯗꯣꯂꯇꯥ ꯂꯣꯡꯆꯝ ꯍꯥꯏ ꯂꯥꯏꯐꯁꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯔꯣꯍꯤꯠ ꯑꯦꯂꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦꯀꯣ ꯂꯥꯏꯐ ꯑꯁꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯅꯋꯥꯖ ꯁꯔꯤꯐ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯣꯔꯣꯁꯅ ꯑꯩꯗꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯁꯣꯔꯣꯁꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩ ꯂꯩꯌꯦ ꯅꯦꯠ ꯆꯠꯈꯤꯕ ꯍꯥꯏꯅ ꯑꯣ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯁꯦ ꯈꯤꯇꯪ ꯁꯦꯀꯦꯟ ꯈꯤꯇꯪ ꯈꯛꯇꯅꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯨꯝ ꯆꯣꯡꯊꯣꯛꯄꯕꯨꯗꯤ ꯑꯗꯨꯝ ꯆꯣꯡꯊꯣꯔꯛꯑꯦꯕꯀꯣ ꯑꯗꯨꯗ ꯅꯦꯠꯁꯦ ꯍꯟꯗꯛꯇꯤ ꯁꯦꯡꯅ ꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯦ ꯂꯣꯏꯅ ꯖꯤꯑꯣꯒꯨꯝꯕꯅ ꯍꯦꯟꯅ ꯈꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦꯀꯣ ꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯒꯤꯇꯥ ꯂꯥꯏꯐ ꯑꯁꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯑꯩꯁꯨ ꯍꯦꯛ ꯂꯥꯛꯄꯒ ꯆꯪꯉꯛꯄꯅꯤ ꯍꯥꯜꯍꯧꯗ꯭ꯔꯤ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝꯅ ꯑꯍꯨꯝ ꯁꯨꯕꯗ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯁꯦꯀꯦꯟ ꯈꯖꯤꯛ ꯈꯛꯇꯅꯦꯕ ꯀꯥꯟꯅꯔꯤꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯦ ꯑꯩꯅ ꯏꯍꯥꯟ ꯍꯟꯖꯕꯅꯦ ꯏꯀꯥꯏꯔꯤꯉꯩꯗ ꯑꯣ ꯀꯨꯟꯗꯂꯇꯥ ꯀꯃꯦꯟ ꯇꯧꯕ ꯅꯪꯍꯧꯗ꯭ꯔꯤꯅꯦꯕ ꯏꯀꯥꯏꯔꯤꯉꯩꯗ ꯀꯃꯦꯟ ꯉꯥꯏꯍꯥꯛ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯥꯛꯇꯅ ꯂꯩꯌꯦ ꯑꯗꯨꯗ ꯑꯣꯏꯔꯝꯒꯅꯤ ꯁꯤꯁꯇꯔ ꯑꯅꯤꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯅ ꯃꯤꯡꯁꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯕꯥꯅꯤꯒꯤ ꯃꯤꯡꯁꯦ ꯑꯩꯅ ꯑꯦꯂꯤꯁꯥ ꯀꯣꯏꯖꯝ ꯑꯩꯅ ꯁꯣꯅꯝ ꯑꯩꯗꯤ ꯑꯣꯛꯂꯣꯏꯗ꯭ꯔꯣ ꯍꯥꯏꯅ ꯅꯋꯥꯖ ꯁꯔꯤꯐ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯨꯁꯤꯜ ꯍꯥꯏ ꯁꯤꯁꯇꯔ ꯍꯜꯂꯣ ꯍꯜꯂꯣ ꯁꯨꯁꯤꯜ ꯒꯪꯒꯥ ꯂꯧꯔꯦꯝꯕꯝ ꯂꯥꯏꯐ ꯑꯁꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯣꯔꯣꯁꯅ ꯑꯩꯅ ꯍꯥꯜꯂꯤꯁꯤꯗꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯎꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯋꯤꯗꯨꯗꯤ ꯃꯥꯒ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣꯒ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯀꯗꯣ ꯑꯗꯨꯝ ꯑꯗꯣ ꯆꯪꯃꯤꯟꯅꯔꯛꯈꯤꯕꯗꯣ ꯅꯠꯇꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯀ ꯃꯣꯏ ꯅꯍꯥꯟꯃꯨꯛ ꯀꯅꯥꯅ ꯍꯥꯟꯒꯦꯅ ꯌꯦꯡꯅꯈꯤꯕꯗꯣ ꯃꯥꯒꯔꯥ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯃꯗꯤ ꯀꯩꯒꯨꯝꯕ ꯑꯣꯏꯔꯝꯃꯒꯗꯤ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯅꯗꯤ ꯍꯥꯟꯈ꯭ꯔꯦꯀꯣ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯆꯦꯂꯦꯟꯖ ꯇꯧꯈꯤꯕꯗꯣ ꯃꯣꯏ ꯑꯅꯤꯅꯤꯗꯅꯀꯣ ꯑꯗꯨꯕꯨ ꯂꯥꯏꯐ ꯑꯁꯤꯗ ꯌꯥꯎꯕꯤꯔꯛꯄꯒꯤꯗꯃꯛ ꯍꯥꯏꯗꯤ ꯇꯔꯥꯝꯅ ꯑꯗꯨꯝ ꯍꯔꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯆꯪꯉꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯛꯑꯒꯦ ꯏꯆꯦ ꯑꯅꯤꯕꯣ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯑꯩꯗꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯑꯩ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯑꯕꯦꯝꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯄ꯭ꯔꯣꯐꯥꯌꯔ ꯈꯨꯃꯟ ꯂꯥꯏꯐ ꯑꯁꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯌꯨꯇ꯭ꯌꯨꯕ ꯃꯅꯤꯄꯨꯔꯅ ꯃꯅꯤꯄꯨꯔꯕꯨꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯣꯏꯕꯤꯆꯥꯅ ꯑꯩꯅ ꯁꯦꯀꯦꯟꯅꯦ ꯍꯥꯏ ꯊꯣꯏꯕꯤꯆꯥꯁꯨ ꯑꯗꯨꯝ ꯐꯠ ꯂꯥꯎ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯉꯁꯤꯅ ꯂꯥꯏꯚ ꯌꯦꯡꯕ ꯑꯍꯥꯟꯕꯅꯦ ꯁꯤꯁ ꯑꯅꯤꯁꯤꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯉꯥꯏꯍꯥꯛꯇꯪ ꯕ꯭ꯂꯣꯛꯅ ꯊꯝꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯛ ꯃꯊꯪꯗꯁꯨ ꯇ꯭ꯋꯤꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯂꯥꯏꯚ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯑꯗꯨꯃꯛ ꯌꯥꯎꯕꯤꯌꯣ ꯉꯁꯤ ꯆꯪꯕꯤꯔꯛꯄꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯣꯏ ꯄꯨꯡ 3ꯗ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯖꯕꯅꯦ ꯍꯥꯏ ꯁꯤꯁꯇꯔ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯗꯦꯕꯤꯜ ꯚꯣꯏꯁ 2 ꯊꯥꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯊꯥꯒꯠꯂꯛꯑꯅꯤꯌꯦ ꯂꯝꯕꯣꯏ ꯀꯦꯃꯤ ꯚꯣꯏꯁ ꯑꯗꯨ 2 ꯊꯥꯒꯠꯈ꯭ꯔꯒꯨꯝ ꯇꯧꯕꯅꯤꯗ ꯊꯥꯒꯠꯂꯝꯃꯅꯤꯌꯦ ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯒ ꯌꯦꯡꯕꯤꯔꯣ ꯑꯞꯂꯣꯗꯇꯤ ꯇꯧꯖꯈ꯭ꯔꯕꯅꯤ ꯁꯥꯎꯟꯁꯦ ꯕꯔ ꯕꯔ ꯂꯥꯎꯋꯦ ꯇꯥꯕꯗ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯃꯊꯪꯒꯤ ꯇ꯭ꯋꯤꯁꯗꯦꯗ ꯑꯅꯧꯕ ꯑꯃ ꯁꯤꯟꯖꯔꯛꯀꯦ ꯈꯔ ꯍꯧꯅ ꯉꯥꯡꯉꯛꯑꯒꯦ ꯂꯣꯗꯤꯡ ꯇꯧꯕ꯭ꯔꯥꯕꯨ ꯃꯌꯥꯝ ꯑꯩꯒꯤꯗ ꯑꯣꯏꯕ꯭ꯔꯥ ꯅꯦꯠꯁꯦ ꯅꯦꯠ ꯂꯣꯏꯅꯅꯦ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛꯁꯦꯀꯣ ꯅꯦꯠꯁꯦ ꯑꯌꯥꯝꯕꯅ ꯂꯣꯏ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯉꯁꯥꯏ ꯍꯧꯕꯗ ꯍꯥꯏꯗꯣ ꯅꯦꯠꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯌꯦꯡꯕꯗ ꯑꯗꯨꯝ ꯆꯞ ꯎꯪꯉꯒ ꯍꯦꯛ ꯇꯧꯕꯗꯣ ꯇꯧꯕꯅꯦ 2.50 ꯊꯥꯔꯛꯄꯗꯒꯤ ꯉꯥꯏꯔꯒ ꯂꯩꯔꯕꯅꯦ ꯐꯥꯔꯁ ꯇꯥꯒꯦꯅ ꯑꯣ ꯑꯕꯦꯝ ꯑꯗꯨꯅꯤꯅꯦ ꯐꯠ ꯂꯥꯎ ꯆꯪꯉꯛꯑꯦꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯕꯦꯝ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯍꯜꯂꯣ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦꯀꯣ ꯃꯩꯇꯩ
ꯆꯧ ꯇꯔꯥꯝꯅꯣꯛ ꯆꯦꯔꯤ ꯗ ꯗꯦꯕꯤꯜꯗꯣ ꯀꯔꯝ ꯀꯥꯟ ꯊꯥꯔꯛꯇꯣꯏꯅꯣ ꯋꯥꯔꯦ ꯉꯁꯤ ꯇꯧꯔꯛꯑꯣ ꯁꯔꯣꯁ ꯗꯦꯕꯤꯜꯒꯤ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯞꯂꯣꯗ ꯇꯧꯗ꯭ꯔꯤꯕꯅꯦ ꯗ ꯗꯦꯕꯤꯜ ꯚꯣꯏꯁꯀꯤꯗꯣ ꯑꯣ ꯉꯁꯤ ꯑꯞꯂꯣꯗ ꯇꯧꯖꯔꯛꯑꯅꯤ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯤꯕꯀꯣ ꯍꯧꯖꯤꯛ ꯆꯦ ꯁꯣꯅꯝ ꯆꯦ ꯂꯤꯁꯥ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯅ ꯑꯣ ꯇꯣꯡꯕ꯭ꯔꯝ ꯔꯦꯛꯁꯟ ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯣꯡꯕ꯭ꯔꯝ ꯔꯦꯛꯁꯟꯒꯅꯤ ꯃꯃꯥꯡꯗ ꯐꯥꯔꯁ ꯇꯥꯕꯤ ꯇꯥꯟꯅꯁꯤꯅ ꯍꯥꯏꯈꯤꯕꯗꯣ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯀ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯅ ꯍꯥꯜꯂꯦ ꯇꯣꯡꯕ꯭ꯔꯝ ꯔꯦꯛꯁꯟ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯕꯗꯨꯜꯅ ꯊꯝꯕꯤꯔꯦ ꯍꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯅꯪꯍꯧꯗ꯭ꯔꯦ ꯍꯥꯏꯌꯦ ꯄ꯭ꯔꯣꯐꯥꯏꯜ ꯀꯨꯝꯕ ꯍꯣꯏ ꯍꯧꯕꯗ ꯅꯪꯍꯧꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯪꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯄꯨꯄꯨ ꯇꯤꯚꯤ ꯍꯥꯏꯅ ꯁꯅꯥꯃꯆꯥ ꯅꯣꯡꯊꯣꯡꯕꯝ ꯊꯝꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯥꯏꯛꯇꯤ ꯑꯩꯅ ꯍꯥꯜꯂꯦ ꯍꯥꯏꯅ ꯌꯨꯇ꯭ꯌꯨꯕ ꯃꯅꯤꯄꯨꯔꯅ ꯑꯣ ꯍꯥꯏꯕꯤꯔꯦ ꯀꯃꯦꯟ ꯊꯦꯡꯖꯔꯁꯨ ꯂꯥꯏꯛ ꯇꯧꯕꯗꯤ ꯍꯥꯜꯂꯦꯕ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯀꯥꯏꯗꯅꯣ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯦ ꯍꯪꯕ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏ ꯑꯣꯐꯤꯁꯅ ꯅꯝꯕꯣꯜꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯐꯝꯅ ꯀꯩꯅꯧꯗꯩꯅꯦ ꯑꯗꯨꯒ ꯃꯥꯅ ꯀꯥꯡꯂꯣꯡꯗꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯆꯦ ꯑꯅꯤ ꯍꯥꯏꯅ ꯗꯥꯔꯁꯤꯟ ꯑꯔꯤꯕ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯆꯦ ꯁꯣꯅꯝ ꯆꯝꯕ ꯃꯥꯜꯂꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯝ ꯆꯝꯃꯦ ꯈꯪꯗꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯒꯤ ꯍꯧꯖꯤꯛꯇ ꯀꯃꯦꯟ ꯏꯕ ꯌꯥꯏꯌꯦ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯖꯕꯤꯔꯈꯥꯅ ꯊꯝꯕꯤꯔꯛꯑꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯩ ꯑꯣꯏꯔꯝꯕꯁꯨ ꯅꯦꯠ ꯌꯥꯏꯀꯣ ꯍꯧꯖꯤꯛꯁꯦ ꯅꯦꯠ ꯌꯥꯝ ꯇꯞꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯑꯗꯣ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯆꯪꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯈꯤꯇꯪ ꯁꯥꯡꯅ ꯊꯥꯁꯤꯀꯣ ꯑꯕꯗꯨꯜ ꯁꯠꯇꯔ ꯍꯣꯏ ꯋꯥꯔꯤꯁꯦ ꯁꯥꯈ꯭ꯔꯗꯤ ꯈꯪꯍꯧꯗꯕꯅꯤ ꯍꯦꯛꯇ ꯁꯥꯡꯗꯣꯛꯈꯤꯕꯅꯤ ꯃꯑꯣꯡ ꯌꯦꯡꯉꯁꯤ ꯏꯔꯣꯟꯕ ꯆꯥꯔꯦ ꯆꯦ ꯉꯁꯤꯗꯤ ꯑꯣ ꯑꯕꯦꯟ ꯑꯩꯅ ꯈ꯭ꯋꯥꯏ ꯏꯔꯣꯟꯕꯁꯨ ꯄꯥꯝꯕ ꯏꯟꯖꯥꯡꯅꯤ ꯍꯥꯎꯕꯅꯤꯗ ꯏꯔꯣꯝꯕꯁꯦ ꯏꯕꯥꯅꯤ ꯉꯁꯥꯏꯗꯩ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯔꯝꯃꯤꯅꯦ ꯍꯥꯟꯅ ꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯖꯕꯤꯔ ꯈꯥꯟꯅ ꯊꯝꯕꯤꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯪꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯦꯕꯤꯜ ꯚꯣꯏꯁꯇꯣ ꯉꯁꯤ ꯍꯥꯞꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯥꯏꯅ ꯍꯣꯏ ꯁꯣꯔꯣꯖꯤꯟꯅ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯑꯅꯤ ꯍꯧꯖꯤꯛ ꯁꯕꯇꯥꯏꯇꯜ ꯍꯥꯞꯄꯤ ꯑꯗꯨꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯑꯅꯤ ꯉꯁꯤ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯕꯤꯔꯅꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯅ ꯑꯕꯗꯨꯜꯅ ꯊꯝꯕꯤꯔꯦ ꯑꯕꯗꯨꯜ ꯑꯩꯗꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯩ ꯆꯥꯔꯛꯑꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯇ꯭ꯌꯨꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯉꯥꯏꯕꯗ ꯈꯨꯋꯥ ꯑꯃꯅꯤ ꯏꯆꯦ ꯍꯣꯏ ꯃꯥꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯉꯥꯏꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤꯗ ꯄꯨꯡ 3ꯗ ꯑꯗꯨꯝ ꯇ꯭ꯌꯨꯁꯗꯦꯒ ꯐ꯭ꯔꯥꯏꯗꯦꯒꯁꯦ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯍꯥꯏꯅ ꯊꯣꯏ ꯊꯣꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯇꯔꯥꯝꯅ ꯇꯔꯥꯃꯨꯛꯆꯔꯤ ꯑꯣꯛꯆꯔꯤ ꯀꯦꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯄ꯭ꯔꯣꯐꯥꯏꯜ ꯈꯨꯃꯟꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯀꯩꯃꯤꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯌꯨ ꯀꯩꯃꯤꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯁꯤꯖꯟ ꯈꯔ ꯄꯨꯔꯒ ꯂꯥꯛꯆꯈꯤꯒꯦ ꯊꯣꯏꯕꯤꯆꯥ ꯁꯨꯝ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯜꯂꯛꯄꯒꯤ ꯁꯨꯝ ꯍꯦꯜꯂꯛꯄꯖꯥꯠꯅꯤ ꯁꯨꯝ ꯇꯣꯏꯅ ꯂꯣꯏꯅꯔꯛꯄꯒꯤ ꯑꯩ ꯁꯤꯁꯇꯔ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯝ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯅꯨꯡꯉꯥꯏꯖꯔꯤꯌꯦ ꯃꯣꯂꯤꯟꯁꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯃꯤꯡ ꯑꯞ ꯇ꯭ꯔꯦꯂꯔꯅꯦ ꯊꯥꯒꯠꯂꯛꯏꯗꯨꯗꯤ ꯅꯠꯇꯕ ꯗꯥꯏꯔꯦꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯅꯤꯌꯦ ꯉꯁꯤꯗꯤ ꯑꯩꯅ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯕ ꯊꯥꯒꯠꯈꯤꯕ ꯃꯥꯟꯕ ꯑꯗꯨ ꯑꯞꯂꯣꯗ ꯇꯧꯔꯝꯗ꯭ꯔꯦ ꯉꯁꯤ ꯁꯣꯏꯗꯕꯤꯗ ꯇꯧꯔꯛꯑꯅꯤ ꯍꯥꯏꯌꯦ ꯅꯦꯠ ꯌꯥꯗ꯭ꯔꯦꯅ ꯁꯤꯝꯁꯨ ꯁꯤꯜꯂꯦꯗꯅ ꯃꯣꯕꯥꯏꯜꯁꯤꯅ ꯑꯣꯏꯔꯗꯤ ꯃꯣꯕꯥꯏꯜꯁꯦ ꯑꯃꯨꯛ ꯁꯤꯜꯂꯒꯦ ꯇꯧꯕꯅꯦ ꯍꯥꯏꯅ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯅ ꯊꯝꯃꯤ ꯃꯣꯕꯥꯏꯜꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯅꯗꯕꯅꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯁꯤꯁꯇꯔ ꯍꯣꯏꯒꯤ ꯂꯥꯏꯐꯁꯦ ꯀꯦꯃꯦꯔꯥꯗꯒꯤ ꯊꯥꯏꯌꯦ ꯁꯤꯁꯇꯔꯅ ꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯁꯣꯅꯝ ꯆꯦ ꯍꯣꯏꯒꯤ ꯄꯦꯟꯇꯤꯡ ꯀꯣꯝꯄꯤꯇꯤꯁꯟ ꯇꯧꯕꯗꯣ ꯌꯥꯎꯅꯤꯡꯕꯅꯦ ꯑꯩꯅ ꯂꯥꯟꯅ ꯒꯨꯒꯜꯗ ꯐꯪꯕꯗꯒꯤ ꯂꯥꯁꯇꯕꯨ ꯐꯪꯗꯕꯩ ꯂꯥꯁꯇꯕꯨ ꯍꯣꯞ ꯇꯤꯚꯤꯅ ꯊꯥꯕꯗ ꯊꯣꯛꯂꯛꯑꯦ ꯃꯊꯪ ꯇꯧꯗꯣꯏꯅꯦ ꯉꯁꯤ ꯂꯥꯁ ꯗꯦꯠꯅꯦꯕꯀꯣ ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯉꯁꯤ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯁꯟꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯄꯨꯡ 6 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠ www.pupufogtv.com ꯑꯗꯨꯗ ꯑꯞꯂꯣꯗ ꯇꯧꯁꯟꯕꯤꯔꯛꯑꯣ ꯉꯁꯤ ꯐꯥꯎꯒꯤ ꯃꯅꯨꯡ ꯍꯣꯔꯦꯟ ꯄꯨꯡ 6 ꯁ꯭ꯋꯥꯏꯐꯥꯎꯗꯤ ꯑꯗꯨꯝ ꯌꯥꯔꯦꯕ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯅꯪꯒꯅꯤ ꯂꯝꯉꯥꯟꯕ ꯇꯣꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ 7 years devastation ꯊꯥꯒꯠꯂꯛꯑꯣ ꯑꯕꯗꯨꯜ ꯁꯥꯇꯔꯅ ꯊꯝꯕꯤꯔꯛꯄꯅꯤ ꯍꯣꯏ 7 year devastation ꯑꯩꯈꯣꯏ ꯃꯇꯝꯗꯤ ꯈꯤꯇꯪ ꯂꯧꯔꯅꯤ ꯇꯧꯕꯇꯕꯨ ꯍꯥꯞꯇꯤ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯝꯃꯣ ꯁꯨꯝꯁꯦ ꯅꯣꯏꯔꯝꯕꯅꯤ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯀꯃꯦꯟꯗꯤ ꯎꯏ ꯚꯤꯌꯨꯋꯔꯗꯤ ꯃꯁꯤꯡ ꯊꯣꯛꯇꯦ
ꯑꯣ ꯀꯩ ꯅꯦꯠ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯑꯁ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯇ ꯇꯧꯔꯤꯁꯦ ꯑꯩꯒꯤꯗꯁꯨ ꯆꯞ ꯃꯥꯟꯅꯊꯣꯛꯑꯦ ꯍꯧꯖꯤꯛꯀꯣ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯕ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤꯅꯤ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯍꯥꯏꯅ ꯕ꯭ꯂꯤꯡꯀꯤ ꯏꯗꯤꯇꯔꯅ ꯊꯝꯕꯤꯔꯦ ꯑꯍꯣ ꯕ꯭ꯂꯤꯡꯀꯤ ꯗꯤꯇꯔꯖꯦꯟꯁꯤ ꯈꯔ ꯊꯦꯡꯅ ꯆꯪꯉꯛꯑꯦꯀꯣ ꯊꯦꯡꯉꯁꯨ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯍꯣꯔꯦꯟ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕꯤꯔꯣ ꯑꯩꯅ ꯎꯇꯤ ꯊꯣꯡꯕ ꯆꯥꯔꯦ ꯑꯗꯨ ꯋꯦꯗꯔꯁꯤꯒ ꯎꯇꯤ ꯊꯣꯡꯕꯁꯦ ꯌꯥꯝꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃꯅꯤ ꯑꯗꯩꯗꯤ ꯍꯧꯖꯤꯛꯇꯤ ꯎꯁꯣꯏꯁꯨ ꯊꯣꯛꯂꯛꯑꯦꯗꯅꯀꯣ ꯃꯥꯅꯦ ꯃꯥꯅꯦ ꯎꯇꯤ ꯌꯥꯝ ꯍꯥꯎꯕ ꯃꯇꯝꯅꯤ ꯀꯥꯡ ꯃꯇꯝꯒꯤ ꯈꯦꯆ꯭ꯔꯤꯒ ꯎꯇꯤꯒ ꯍꯥꯏꯅꯩꯅꯦꯕ ꯄꯥꯝꯖꯕ ꯗꯥꯏꯂꯣꯛ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯣ ꯁꯤꯁꯇꯔ ꯑꯅꯤꯒꯤ ꯃꯣꯔꯅꯤꯡ ꯇꯣꯡꯕ꯭ꯔꯝ ꯌꯥꯔꯒꯗꯤ ꯃꯃꯥꯡꯗ ꯑꯕꯦꯝꯅ ꯁꯀ꯭ꯔꯤꯞ ꯏꯔꯒ ꯊꯥꯔꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕ ꯁꯀ꯭ꯔꯤꯞꯇꯣ ꯏꯔꯀꯥꯟꯗ ꯊꯥꯖꯟꯕꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯑꯄꯥꯝꯕ ꯈꯟꯕꯤꯔꯒꯀꯣ ꯑꯩ ꯂꯨꯍꯣꯡꯕꯗ ꯀꯩꯅꯣ ꯈꯔꯇꯧꯅꯤ ꯍꯥꯏꯔꯛꯀꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯍꯥꯏꯔꯛꯀꯦ ꯍꯣꯏ ꯖꯕꯤꯔ ꯈꯥꯟ ꯂꯥꯛꯄ ꯌꯥꯔꯗꯤ ꯂꯥꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯗꯤ ꯂꯥꯛꯆꯒꯦ ꯉꯁꯤ ꯑꯦꯌꯥꯔꯄꯣꯔꯠꯇ ꯂꯩꯗꯅ ꯂꯥꯏꯐ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯋꯥꯁꯤꯜꯂꯦ ꯑꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯥꯔꯤꯉꯩꯁꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯆꯪꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯜꯂꯣ ꯃꯥꯂꯦꯝ ꯍꯥꯏꯅ ꯃꯩꯇꯩ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯣꯡꯕ꯭ꯔꯝ ꯔꯤꯛꯁꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯈꯟꯅꯕ ꯑꯃꯃꯝ ꯍꯥꯞꯁꯦ ꯍꯥꯏꯔꯕ ꯀꯩ ꯍꯥꯏꯅꯣ ꯈꯟꯅꯔꯛꯑꯣꯌꯦ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯏꯔꯛꯑꯒꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯕꯦꯝ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯔꯦ ꯗꯥꯏꯂꯣꯛ ꯑꯃ ꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯤꯕꯨꯗꯤ ꯗꯥꯏꯂꯣꯛ ꯑꯃ ꯑꯩꯈꯣꯏꯕꯥꯅꯤ ꯍꯧꯖꯤꯛ ꯂꯥꯛꯀꯗꯕꯀꯣ ꯈꯝꯕ ꯑꯞꯀꯃꯤꯡꯒꯤ ꯊꯣꯏꯕꯤꯒꯤ ꯑꯞꯀꯃꯤꯡꯒꯤ ꯊꯣꯏꯕꯤ ꯁꯦꯅꯨꯒꯤ ꯗꯥꯏꯂꯣꯛ ꯑꯃꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯈꯨꯇꯧ ꯇꯝꯖꯒꯦ ꯄꯥꯎꯔꯧ ꯄꯥꯎꯇꯥꯛ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯕꯦꯁ ꯇꯧꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯎ ꯖꯦꯅꯦꯜ ꯀꯩꯁꯥꯝ ꯍꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯕꯦꯁ ꯇꯧꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯍꯥꯞꯄꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯤ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯍꯧꯖꯤꯛ ꯄꯥꯏꯊꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯝꯕ ꯊꯣꯏꯕꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯟꯖꯔꯛꯀꯦ ꯊꯣꯏꯕꯤꯆꯥ ꯊꯦꯡꯀ꯭ꯌꯨ ꯀꯥꯏꯗꯩꯅꯣ ꯀꯥꯏꯗꯒꯤꯅꯣ ꯀꯩ ꯂꯝꯗꯩꯅꯣ ꯀꯩ ꯃꯤ ꯂꯩꯇ꯭ꯔꯣ ꯏꯕꯥꯅꯤꯁꯦ ꯑꯩꯅ ꯅꯝꯕꯣꯜ ꯀꯥꯡꯃꯣꯡꯗꯒꯤ ꯑꯩꯅ ꯀꯩꯅꯧꯗꯒꯤ ꯑꯗꯨꯒ ꯀꯩ ꯃꯤꯁꯨ ꯂꯩꯌꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯥꯗꯦꯗ ꯃꯥꯂꯦꯝ ꯀꯔꯝꯕ ꯀꯃꯦꯟꯁꯦꯀꯣ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯂꯦꯞꯇꯕꯤꯗ ꯃꯤꯁꯦ ꯀꯥꯟꯗꯕꯤꯗ ꯄꯥꯔꯛꯄꯅꯤꯅ ꯑꯗꯣꯝꯅ ꯏꯕꯤꯔꯛꯏꯕ ꯀꯃꯦꯟꯁꯦ ꯄꯥꯕ ꯌꯧꯗ꯭ꯔꯤꯉꯩꯗꯀꯣ ꯄꯥꯔꯛꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯀꯥꯏꯅ ꯈꯜꯂꯒ ꯑꯃꯨꯛ ꯀꯃꯦꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅꯁꯨ ꯌꯥꯎꯕꯅꯦ ꯑꯩꯈꯣꯏꯗ ꯇꯞꯅ ꯌꯧꯔꯛꯄꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤꯅꯦ ꯗꯦꯠ 29ꯗꯒꯤ ꯌꯥꯏꯌꯦ ꯌꯦꯡꯉꯁꯦ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯅ ꯂꯤꯡꯖꯦꯜꯅ ꯊꯝꯕꯤꯔꯛꯑꯦ ꯂꯤꯡꯖꯦꯜ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯦ ꯁꯣꯅꯝ ꯄꯦꯟꯇꯤꯡ ꯍꯥꯏꯁꯦ ꯑꯃ ꯍꯦꯛꯇ ꯌꯦꯛꯄ ꯌꯥꯕ꯭ꯔꯥ ꯑꯩꯗꯤ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯂꯥꯏꯐ ꯁꯥꯡꯕꯤꯒꯤ ꯑꯣ ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯃ ꯄꯤꯕꯅꯦ ꯇꯣꯄꯤꯛ ꯑꯃ ꯀꯩꯅꯣꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯀꯇꯟꯅꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯈꯣꯏꯅ ꯍꯥꯞꯆꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯤꯟ ꯑꯃ ꯈꯟꯒꯠꯂꯀꯥꯟꯗ ꯌꯦꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯖꯒꯤꯕꯅꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯍꯦꯛꯇ ꯌꯥꯏꯌꯦꯅ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯅꯤꯡꯉꯣꯜ ꯃꯋꯥ ꯀꯇꯟꯗꯒꯤ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯀꯇꯟꯗꯣ ꯌꯦꯡꯕꯤꯔꯒ ꯑꯗꯨꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯌꯦꯛꯄꯤꯔꯛꯑꯣꯅ ꯊꯝꯖꯒꯦ ꯂꯨꯍꯣꯡꯖꯗ꯭ꯔꯤꯀꯣ ꯆꯦ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯂꯨꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦ ꯅꯦꯠ ꯑꯃꯨꯛ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯑꯦꯛꯁꯇ꯭ꯔꯥ ꯅꯦꯠ ꯀꯥꯞꯈꯤꯒꯦ ꯃꯥꯅꯤꯅꯦ ꯅꯦꯠ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛ ꯅꯦꯠ ꯂꯣꯏꯁꯤꯜꯂꯛꯄꯤꯅꯦꯕ ꯑꯗꯨꯅꯤ ꯂꯤꯡꯖꯦꯜ ꯁꯤꯛꯁꯇꯔ ꯀꯥꯡꯃꯣꯡ ꯍꯥꯏꯕ ꯀꯥꯡꯃꯣꯡꯁꯦ ꯅꯝꯕꯣꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5 ꯆꯪꯉ ꯂꯩꯌꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯌꯦ ꯕꯣꯏ ꯒꯣꯕꯤꯟꯗ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏ ꯃꯊꯦꯜꯁꯦ ꯑꯩ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯑꯩꯅ ꯌꯦꯔꯨꯝ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯔꯦ ꯀꯃꯦꯟꯁꯦ ꯉꯥꯛꯇꯪ ꯃꯥꯡꯈ꯭ꯔꯦ ꯅꯪ ꯄꯥꯔꯤꯗꯣ ꯀꯥꯏꯋꯥꯏꯗꯅꯣ ꯇꯔꯪ ꯆꯠꯂ ꯌꯦꯡꯉꯝꯃꯤꯅꯦ ꯃꯈꯥꯗ ꯑꯕꯗꯨꯜꯅ ꯑꯃꯨꯛꯇ ꯎꯍꯜꯂꯧꯗꯅ ꯍꯥꯏꯁꯦ ꯀꯩ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯀꯩ ꯃꯤꯁꯦ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯎꯍꯜꯂꯛꯀꯦ ꯑꯗꯨꯗꯤ ꯑꯕꯦꯝꯁꯨ ꯗꯥꯏꯂꯣꯛ ꯊꯤꯕ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯀꯃꯦꯟ ꯈꯔ ꯉꯥꯏꯕ ꯑꯣꯏꯅ ꯉꯁꯤꯁꯦ ꯀꯩꯅꯣ ꯇꯧꯁꯤꯔꯥ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯧꯊꯣꯛꯁꯤꯔꯥ ꯌꯥꯏꯌꯦ ꯀꯃꯦꯟ ꯑꯔꯥꯛꯄ ꯍꯥꯏꯐꯦꯠꯁꯨ ꯌꯦꯡꯕꯤꯔꯣ ꯑꯩ ꯗꯥꯏꯂꯣꯛ ꯑꯃ ꯊꯤꯔꯛꯑꯒꯦ ꯑꯗꯣ ꯁꯤꯁꯇꯔ ꯑꯩꯈꯣꯏ ꯕꯨꯕꯣꯛꯁꯦ ꯀꯥꯡꯃꯣꯡꯗꯩꯅꯦ ꯀꯥꯡꯃꯣꯡ ꯀꯥꯏꯋꯥꯏꯗꯩꯅꯣ ꯀꯥꯡꯃꯣꯡꯁꯦ ꯌꯥꯝ ꯆꯥꯎꯕꯅꯦ ꯑꯗꯣ ꯀꯥꯡꯃꯣꯡ ꯀꯥꯏꯋꯥꯏꯗꯒꯤꯅꯣ
ꯂꯤꯡꯀꯤ ꯏꯗꯤꯇꯔ ꯃꯇꯥꯡ ꯆꯥꯕꯗ ꯇꯧꯖꯒꯦ ꯅꯗꯤꯇꯥ ꯊꯦꯡꯛ ꯌꯨ ꯅꯥꯏꯗꯤꯌꯥ ꯂꯨꯋꯥꯡꯀꯣ ꯊꯦꯡꯛ ꯌꯨ ꯗ ꯗꯦꯚꯤꯜ ꯊ꯭ꯔꯤꯗꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯅ ꯕꯤꯆꯥ ꯊꯣꯛꯆꯣꯝꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯉꯁꯤ ꯁꯣꯏꯗꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯊꯪꯒꯤ ꯂꯥꯏꯐ ꯉꯥꯏꯕ ꯇꯥꯔꯦꯗꯅ ꯋꯥꯔꯁꯨ ꯋꯥꯅ ꯍꯥꯏꯅ ꯑꯞꯂꯣꯗ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯑꯕꯗꯨꯜ ꯉꯁꯤꯁꯨ ꯑꯗꯨꯝ ꯂꯣꯏ ꯐꯥꯎꯕ ꯌꯦꯡꯕꯤꯌꯣ ꯉꯁꯥꯏꯒꯤ ꯗꯥꯏꯂꯣꯛꯇꯨꯗꯤ ꯁꯥꯡꯃꯟꯅꯤꯀꯣ ꯁꯤꯅꯨꯡꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯥꯏꯗꯕ꯭ꯔꯥ ꯁꯤꯁꯨ ꯐꯖꯩ ꯑꯗꯨ ꯇꯧꯊꯣꯛꯑꯁꯦ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯗꯥꯏꯂꯣꯛ ꯌꯥꯝ ꯐꯖꯕ ꯑꯁꯥꯡꯕꯅꯤ ꯇꯧꯒꯦ ꯀꯃꯥꯏ ꯂꯥꯛꯏꯕ꯭ꯔꯥ ꯂꯥꯛꯑꯦ ꯈꯔ ꯌꯦꯡꯊꯣꯛꯑꯁꯤ ꯁꯤꯁꯇꯔ ꯇꯣꯡꯕ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯑꯩꯅ ꯀꯥꯡꯃꯣꯡ ꯂꯥꯡꯒꯣꯜꯗ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯃꯅꯤꯡ ꯆꯪꯁꯤꯜꯂꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯨꯗꯩ ꯈꯔ ꯆꯠꯊꯔꯒ ꯑꯗꯨꯝ ꯂꯝꯍꯥꯡ ꯂꯩꯔꯒ ꯆꯤꯡ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯃꯄꯨꯡ ꯐꯥꯅꯕ ꯑꯣꯏꯅ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯅ ꯋꯥꯍꯪ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯪꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯨ ꯀꯌꯥꯡ ꯊꯦꯛꯄ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯚꯤꯌꯨꯋꯔ ꯃꯌꯥꯝ ꯂꯥꯏꯐ ꯐꯖꯅ ꯌꯦꯡꯕ ꯃꯤꯁꯤꯡꯗꯤ ꯈꯪꯕ ꯌꯥꯏ ꯃꯀꯛꯃꯌꯨꯝ ꯐꯥꯔꯨꯛꯅ ꯍꯪꯉꯤꯕ ꯋꯥꯍꯪꯁꯦ ꯈꯪꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯀꯃꯦꯟꯇ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯀꯨꯏꯔꯦ ꯏꯆꯥꯅꯨꯄꯤ ꯑꯅꯤꯁꯦ ꯎꯗꯕ ꯉꯁꯤꯗꯤ ꯎꯕ ꯐꯪꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛꯁ ꯃꯦꯒꯥꯆꯟꯗ꯭ꯔ ꯑꯃꯨꯛ ꯍꯣꯏ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯦꯞꯆꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯧꯅ ꯂꯥꯏꯚ ꯊꯥꯕ ꯍꯧꯖꯔꯕꯅꯦ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯌꯣ ꯍꯦꯛ ꯌꯦꯡꯕꯒ ꯉꯁꯤ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯆꯦ ꯁꯣꯅꯝ ꯑꯩꯗꯤ ꯅꯤꯡꯉꯣꯜ ꯃꯋꯥ ꯑꯄꯪ ꯀꯇꯟ ꯀꯦꯔꯦꯛꯇꯔ ꯂꯣꯏꯅ ꯌꯦꯛꯀꯦ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯀꯩꯅꯣ ꯌꯦꯛꯀꯅꯤ ꯍꯥꯏꯕ ꯑꯣꯏꯕ ꯁꯕꯃꯤꯠ ꯃꯥꯜꯂꯦꯀꯣ ꯁꯕꯃꯤꯠ ꯇꯧꯕꯁꯦ ꯇꯧꯕꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯍꯌꯦꯡ ꯇꯧꯕ ꯇꯧꯕꯁꯦ ꯌꯥꯕ꯭ꯔꯥ ꯁꯉꯥꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯉꯁꯤꯅ ꯂꯥꯁ ꯗꯦꯠ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯈꯪꯍꯟꯈꯤꯕꯁꯦ ꯈꯤꯇꯪ ꯀꯨꯏꯔꯕꯅꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯉꯁꯤ ꯑꯗꯨم ꯍꯣꯔꯦꯟ ꯄꯨꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯖꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯂꯥꯁ ꯗꯦꯠ ꯉꯁꯤꯅ ꯑꯣꯏꯔꯕꯅꯦ ꯗꯥꯏꯂꯣꯛ ꯍꯧꯔꯁꯦ ꯗꯥꯏꯂꯣꯛ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯁꯦꯅꯨꯗꯒꯤ ꯍꯥꯟꯅ ꯍꯧꯕꯤꯔꯛꯑꯣ ꯗꯥꯏꯂꯣꯛꯇꯣ ꯐꯣꯟꯗ ꯍꯥꯏꯐꯦꯠ ꯄꯨꯊꯣꯛꯀꯦꯔꯥ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅ ꯌꯦꯡꯅꯕꯕꯨꯗꯤꯀꯣ ꯌꯥꯏ ꯆꯤꯆꯦ ꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯤꯌꯦ ꯅꯥꯏꯁ ꯁꯤꯁꯇꯔ ꯊꯦꯡꯛ ꯌꯨ ꯁꯉꯥꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯔꯒꯗꯤ ꯌꯦꯛꯁꯟꯕꯤꯔꯣ ꯌꯦꯛꯑꯀꯥꯟꯗ ꯌꯥꯝ ꯊꯨꯅ ꯑꯞꯂꯣꯗ ꯇꯧꯁꯟꯕꯤꯔꯛꯑꯣ ꯌꯥꯔꯒꯗꯤ ꯉꯁꯤꯃꯛ ꯑꯗꯨꯝ ꯇꯧꯕꯤꯍꯧꯔꯣ ꯍꯥꯏꯐꯦꯠ ꯀꯃꯦꯟ ꯌꯦꯡꯕꯤꯌꯨꯀꯣ ꯌꯦꯡꯒꯦ ꯗꯥꯏꯂꯣꯛꯁꯦ ꯈꯔ ꯁꯥꯡꯉꯦ ꯑꯗꯨꯏ ꯃꯊꯛꯇ ꯈꯤꯇꯪꯁꯨ ꯂꯨꯏ ꯑꯗꯣ ꯉꯁꯤ ꯃꯌꯥꯝ ꯇꯧꯊꯣꯛꯈꯤ ꯄꯨꯂꯞ ꯇꯧꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏ ꯗꯥꯏꯂꯣꯛꯁꯦ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯔꯤꯗꯨꯒꯤ ꯄꯨꯡ 6 ꯅꯠꯇ꯭ꯔꯁꯨ ꯄꯨꯡ 12 ꯕꯥꯔꯣ ꯑꯗꯨꯋꯥꯏꯗ ꯌꯥꯕ꯭ꯔꯥ ꯁꯉꯥꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯗꯨꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯑꯋꯥꯔꯁꯨ ꯂꯣꯏ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯄꯨꯡ 6 ꯅꯠꯇ꯭ꯔꯒꯅ 6:30 ꯐꯥꯎꯗꯤ ꯑꯗꯨꯝ ꯃꯇꯝꯁꯦ ꯄꯤꯔꯒꯦ 6:30 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯉꯝꯃꯒꯗꯤ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯕꯦ ꯆꯥꯊꯣꯛꯆꯣꯝ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯁꯤꯁꯇꯔ ꯑꯅꯤ ꯂꯛꯁꯃꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯍꯣꯏ ꯅꯨꯡꯉꯥꯏꯖꯔꯤ ꯆꯤꯆꯦꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯆꯪꯉꯛꯇꯕ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯉꯁꯤ ꯆꯪꯉꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯔꯁꯤ ꯃꯌꯥꯝ ꯗꯥꯏꯂꯣꯛꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯣꯏꯕꯅꯤꯅꯀꯣ ꯑꯣꯏꯕꯒꯤꯀꯣ ꯈꯤꯇꯪ ꯈꯤꯇꯪꯗꯤ ꯂꯨꯏꯌꯦ ꯂꯨꯕꯅꯦ ꯑꯗꯨꯅ ꯂꯥꯏꯐꯅꯤꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ ꯂꯥꯏꯐꯁꯨ ꯑꯣꯏꯁꯜꯂꯦ ꯐꯣꯛꯁꯨ ꯑꯣꯏꯁꯜꯂꯦ ꯑꯗꯩ ꯗꯥꯏꯂꯣꯛ ꯃꯇꯥꯡꯁꯤꯁꯨ ꯈꯤꯇꯪ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯑꯣꯏꯕ ꯈꯔ ꯂꯨꯕꯗꯤ ꯑꯣꯏ ꯑꯗꯩꯗꯤ ꯉꯁꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯉꯁꯤ ꯐꯪꯕꯅꯦꯕ ꯗꯥꯏꯂꯣꯛꯁꯦ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯣ ꯍꯧꯔꯁꯤꯔꯥ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯅ ꯃꯆꯥ ꯏꯕꯦꯝꯃꯗ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯁꯦꯅꯨꯅ ꯃꯆꯥ ꯏꯕꯦꯝꯃꯗ ꯃꯆꯥ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯃꯤꯠꯌꯦꯡ ꯆꯥꯡꯈꯩꯕꯤꯌꯨ ꯂꯣꯏꯕꯤ ꯆꯤꯡꯖꯥꯎ ꯑꯁꯨꯛꯄꯗ ꯂꯣꯏꯕꯤ ꯆꯤꯡꯖꯥꯎ ꯑꯁꯨꯛꯄꯗ ꯏꯅꯨꯡ ꯁꯣꯏꯕ ꯌꯥꯇꯥꯔꯝꯗꯥꯏ ꯂꯥꯡꯒꯣꯏ ꯁꯥꯃꯨꯅ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪꯒ ꯍꯟꯁꯤꯅꯦ ꯃꯆꯥ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯃꯤꯠꯌꯦꯡ ꯆꯥꯡꯈꯩꯕꯤꯌꯨ
ꯂꯣꯏꯕꯤ ꯆꯤꯡꯖꯥꯎ ꯑꯁꯨꯛꯄꯗ ꯏꯅꯨꯡ ꯁꯣꯏꯕ ꯌꯥꯇꯥꯔꯝꯕ ꯂꯥꯡꯒꯣꯏ ꯁꯃꯨ ꯂꯝꯆꯥꯅ ꯏꯅꯨꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯃꯅꯥꯇꯣꯟ ꯐꯩꯅ ꯄꯨꯗꯨꯅ ꯁꯃꯥꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯂꯦꯡꯃꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯁꯥꯊꯦꯡꯅꯁꯤ ꯃꯇꯥꯒꯨꯝ ꯌꯥꯊꯤꯟꯅꯁꯤ ꯃꯑꯣꯡꯒꯨꯝ ꯁꯃꯨꯅ ꯅꯣꯝ ꯅꯣꯝ ꯆꯠꯄꯒꯨꯝꯅ ꯏꯕꯨꯡꯉꯣꯇꯣꯟꯅ ꯀꯥꯡꯖꯩ ꯄꯥꯏꯔꯒ ꯀꯥꯡꯖꯩꯕꯨꯡ ꯇꯝꯅ ꯆꯠꯄꯁꯤ ꯎꯕꯗ ꯅꯅꯥꯏ ꯁꯦꯅꯨꯗꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯦ ꯃꯤ ꯃꯆꯥ ꯏꯕꯦꯝꯃꯧ ꯐꯖꯈ꯭ꯔꯦꯗꯀꯣ ꯆꯥꯟꯕꯤ ꯁꯔꯦꯟ ꯅꯨꯡꯁꯥꯒꯨꯝꯃꯤ ꯍꯥꯏ ꯃꯤ ꯁꯦꯅꯨ ꯑꯗꯣ ꯈꯝꯅꯨꯒꯤꯁꯤ ꯇꯧꯈꯤꯁꯦ ꯍꯥꯏꯔꯣ ꯈꯝꯅꯨꯒꯤꯗ ꯇꯧꯍꯟ ꯈꯝꯅꯨꯒꯤ ꯃꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃ ꯇꯧꯖꯒꯦ ꯂꯥꯛꯃꯤꯟꯅ ꯏꯃꯣꯁꯟ ꯌꯧꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯇꯥꯃꯤꯟꯅꯁꯤ ꯃꯥꯡꯂꯦ ꯃꯥꯡꯂꯦꯗꯨ ꯅꯤꯡꯊꯧ ꯅꯣꯡꯌꯥꯏ ꯅꯪꯕꯨ ꯏꯆꯦꯝꯅ ꯌꯨꯝ ꯁꯪꯉꯨ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯂꯥꯟꯒꯅꯨ ꯊꯅꯝꯂꯒ ꯀꯦꯒꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯅꯣꯡꯕꯥꯟꯒ ꯂꯝꯕꯥ ꯄꯥꯒꯅꯤ ꯊꯣꯔꯛꯂꯤꯕꯕꯨ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯂꯥꯏꯔꯕ ꯑꯉꯣꯝ ꯅꯣꯡꯕꯥꯟ ꯃꯥꯗꯤ ꯆꯍꯤ 8 ꯂꯝꯊꯣꯏꯕ ꯃꯅꯝ ꯂꯩꯕꯥꯛ ꯁꯣꯛꯇ꯭ꯔꯤꯕ ꯆꯥꯅꯤꯡꯕꯇ ꯆꯥꯗꯨꯅ ꯃꯄꯥꯡꯒꯜ ꯊꯥꯛꯂꯕ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯋꯥꯠꯇ꯭ꯔꯕ ꯅꯨꯄꯥꯅꯤ ꯄꯂꯦꯝꯒꯤ ꯈꯣꯝꯂꯥꯡꯅꯕꯨꯛ ꯊꯟꯅ ꯊꯛꯄ ꯐꯪꯂꯛꯇ꯭ꯔꯕ ꯂꯩꯀꯥꯏꯒꯤ ꯑꯅꯤꯕ ꯆꯦꯡꯇꯅ ꯄꯥꯡꯒꯜ ꯆꯥꯎꯔꯛꯂꯤꯕ ꯉꯁꯤ ꯐꯥꯎꯕ ꯅꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯖꯗ꯭ꯔꯤꯕ ꯂꯥꯏꯔꯕ ꯅꯍꯥꯛꯅ ꯀꯔꯝꯅ ꯅꯣꯡꯕꯥꯟꯒ ꯂꯝꯕꯥ ꯄꯥꯒꯗꯧꯔꯤꯕꯅꯣꯅꯦ ꯏꯗꯨ ꯅꯤꯡꯊꯧ ꯀꯔꯤꯒꯨꯝꯕ ꯅꯣꯡꯕꯥꯟꯅ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯇꯨꯕ ꯊꯣꯛꯂꯕꯁꯨ ꯎ ꯄꯥꯡ ꯁꯨꯕ ꯃꯅꯥꯏ ꯃꯁꯦꯟ ꯋꯥꯠꯇꯕ ꯈꯨꯀꯟ ꯄꯥꯡꯒꯟꯕꯅꯤꯅ ꯅꯣꯡꯕꯥꯟ ꯇꯨꯔꯦ ꯍꯥꯏꯗꯅ ꯁꯌꯦꯡ ꯄꯥꯏꯗꯅ ꯍꯧꯒꯠꯄꯤꯒꯅꯤ ꯂꯝꯖꯥ ꯅꯪꯅ ꯇꯨꯔꯕꯗꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯅꯆꯦꯝ ꯑꯩ ꯅꯠꯇꯅ ꯀꯦꯒꯦꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯅꯦ ꯅꯣꯡꯌꯥꯏ ꯊꯦꯡꯛ ꯌꯨ ꯀꯃꯦꯟ ꯍꯥꯏꯐꯦꯠꯇꯪ ꯑꯃꯨꯛ ꯁꯛꯀꯠꯆꯒꯦ ꯄꯥꯊꯣꯔꯛꯑꯁꯤ ꯈꯔꯗꯤ ꯀꯥꯜꯂꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯅꯠꯇ꯭ꯔꯒ ꯄꯥꯗꯕꯤꯗ ꯃꯀꯣꯛꯇꯤ ꯑꯗꯨꯝ ꯌꯦꯡꯉꯁꯤꯅꯦ ꯀꯩꯃꯤꯗ ꯄꯥꯟꯊꯣꯏꯕꯒꯤ ꯐ꯭ꯂꯤꯞ ꯎꯕꯗ ꯏꯅꯥꯎꯁꯨ ꯍꯟꯖꯤꯟ ꯌꯦꯡꯉꯒ ꯂꯩꯔꯝꯃꯦ ꯑꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯣ ꯑꯕꯗꯨꯜ ꯁꯠꯇꯔ ꯑꯉꯥꯡꯁꯤꯡꯅ ꯏꯅꯥꯎꯁꯤꯡꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯦꯅ ꯍꯥꯏꯕꯤꯒꯗꯕ ꯃꯥꯜꯂꯦꯀꯣ ꯌꯥꯝꯅ ꯑꯗꯨꯝ ꯀꯩꯃꯤꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯄꯥꯝꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯑꯣꯏ ꯗꯥꯏꯂꯣꯛꯇꯣ ꯏꯕ ꯂꯣꯏꯈꯤꯗ꯭ꯔꯦ ꯅꯦꯠꯁꯦ ꯆꯞꯄꯒꯤ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯇꯪꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯅꯦꯠꯁꯦ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤꯁꯇꯔ ꯍꯥꯏꯌꯦ ꯃꯣꯂꯤꯅ ꯀꯦꯔꯦꯛꯇꯔꯁꯦ ꯀꯂꯔ ꯁꯪꯕ ꯌꯥꯕ꯭ꯔꯥ ꯆꯦ ꯁꯣꯅꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯉꯥꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯀꯂꯔ ꯑꯗꯨꯝ ꯁꯪꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯦꯠꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯑꯕꯦꯝꯅ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯁꯅꯝ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯁꯅꯝꯒꯤ ꯗꯥꯏꯂꯣꯛꯁꯦ ꯇꯥꯕꯗ ꯊꯃꯣꯏ ꯄꯦꯜꯂꯦ ꯀꯩꯅꯣꯃ ꯗꯥ ꯕ꯭ꯂꯨ ꯃꯥꯜꯂꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯦꯡꯛ ꯌꯨ ꯅꯠꯇ꯭ꯔꯣ ꯁꯤ ꯃꯤꯔꯥꯡꯃꯦꯟ ꯊꯥꯒꯠꯄꯗꯣ ꯑꯩ ꯅꯣꯡꯕꯥꯟ ꯁꯥꯔꯛꯀꯦꯁꯦ ꯔꯕꯁꯟ ꯃꯉꯥꯡ ꯍꯣꯏ ꯅꯣꯡꯕꯥꯟꯒ ꯈꯝꯕ ꯊꯣꯏꯕꯤ ꯁꯦꯅꯨ ꯂꯩꯔꯦ ꯅꯣꯡꯕꯥꯟ ꯋꯥꯠꯂꯤ ꯅꯣꯡꯕꯥꯟ ꯑꯗꯨꯝ ꯁꯥꯖꯤꯟꯂꯛꯄ ꯌꯥꯕꯖꯥꯠꯅꯤ ꯑꯕꯦꯆꯥ ꯊꯣꯛꯆꯣꯝ ꯂꯥꯏꯐꯁꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯥꯛꯇ ꯂꯥꯛꯂꯕꯣꯏ ꯈꯜꯂꯨꯔꯦ ꯈꯝꯅꯨꯗꯣ ꯑꯩꯒꯤ ꯋꯥꯗꯤ ꯁꯤꯁꯇꯔꯁꯦ ꯁꯥꯏꯌꯣꯜꯂꯛꯄ ꯑꯣꯏꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯃꯀꯛꯃꯌꯨꯝ ꯐꯔꯨꯞ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯌꯥꯝ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯐꯖꯩ ꯆꯦ ꯑꯅꯤ ꯌꯨꯝꯅꯥꯝ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯁꯣꯅꯝ ꯋꯥꯔꯤꯒꯤ ꯅꯠꯇꯕ ꯁꯥꯒꯠꯂꯛꯑꯒ ꯇꯧꯕ ꯗꯥꯏꯂꯣꯒꯁꯨ ꯇꯧꯁꯤ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯇꯝꯕ꯭ꯔ ꯃꯦꯛꯁꯟ ꯊꯤꯝꯗꯨꯗꯤ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯀꯔꯝꯕ ꯃꯇꯥꯡ ꯇꯧꯁꯤꯒꯦꯗꯣ ꯑꯗꯨ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯆꯦ ꯁꯣꯅꯝ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏ ꯑꯕꯗꯨꯜꯅ ꯍꯣꯏ ꯂꯥꯏꯐꯁꯦ ꯈꯔ ꯂꯠꯂꯨꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯕꯗꯨꯜꯁꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗ ꯆꯪꯉꯛꯇꯕ ꯀꯨꯏꯔꯕ ꯃꯥꯜꯂꯦ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝꯅ ꯃꯤꯔꯥꯃꯦꯟꯁꯨ ꯌꯧꯁꯤꯜꯂꯛꯑꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯑꯧ ꯃꯤꯔꯥꯡꯃꯦꯟꯗꯣ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤꯗꯣ ꯍꯥꯞꯄ ꯍꯧꯖꯔꯕꯅꯦ ꯃꯌꯥꯝ ꯑꯟꯁꯔ ꯐꯪꯗ꯭ꯔꯦ ꯚꯤꯌꯨꯋꯔꯁꯇꯒꯤ ꯑꯗꯨꯅ ꯁꯤꯁꯇꯔ ꯑꯅꯤꯗꯩ ꯇꯥꯔꯒꯦ ꯑꯟꯁꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯀꯩ ꯃꯀꯛꯃꯌꯨꯝ ꯃꯇꯥꯡ ꯐꯔꯨꯛꯅ ꯑꯣꯏꯗꯣꯏꯅꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯁꯤꯁꯦ ꯀꯩ ꯗꯥꯏꯂꯣꯛ ꯇꯧꯔꯤꯉꯩꯗ ꯀꯃꯥꯏꯅ ꯏꯈ꯭ꯔꯕꯅꯤ ꯍꯥꯏꯐꯦꯠꯇꯪ ꯆꯦ ꯍꯣꯏꯒꯤ ꯆꯦ ꯍꯣꯏꯅ ꯀꯟꯊꯣꯛꯄꯤꯈ꯭ꯔꯦ ꯏꯈ꯭ꯔꯕ ꯑꯩ ꯌꯦꯡꯒꯦꯀꯣ ꯑꯗꯨꯗꯤ ꯏꯈ꯭ꯔꯦ ꯀꯩꯅꯣ ꯀꯥꯟꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯗꯥꯏꯂꯣꯛ ꯀꯥꯟꯈ꯭ꯔꯦꯅ ꯍꯥꯏꯔꯛꯑꯦ ꯀꯅꯥꯅꯣ ꯑꯕꯦꯝꯅ ꯁꯨꯝ ꯑꯣ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯗꯥꯏꯂꯣꯛ ꯇꯧꯔꯤꯉꯩꯗꯨꯗ ꯀꯥꯟꯈꯤꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦꯀꯣ ꯌꯥꯔꯦ ꯀꯩꯅꯣ ꯑꯗꯨꯝꯇꯪ ꯇꯧꯕꯤꯌꯨ ꯌꯦꯡꯕꯤꯌꯨꯅꯦ
Nungaribro sister ani Lakshmi Khetrimayumna nungaijariye. Hoi nungaijariye. Full support haina thambire naubana. Thank you. Khamnugi dialogue yam phasai haina thambire. Kanana. Subhas Tokchomna. Thank you. Khudakta live ta tawbanina ko haibadi palodi yade hena phajabase dialogue kamai tawgeda ai wakhalda chusangaga dialogue to chimphaga puthokraga do dumai tawgadi hena pandone ba fatra chinjan bam changidana sidi live show kudak so edu mathakta chimpha phade yengaga pabanina emotion di khar dum walam mani edu nushi bibagi damakta sumaina thagat pirakpase yam nuaijai. Ma'am, sister ani ki tenen. Thank you, Molin. Kayang thakpagi answer do hain thamire. Kayang thekpa haiba ramgani ko. Thekpa. Kayang thekpa. Hoi thamjarake makamayung faru. Khundrak pamanjali. Hi. Cherry. Cherry. Khamba to be part makha ngai sister haina Robinson mangang ka thambire. Robinson mangang hoi akoi hoji semjari athuba matamda mayam da khudo tamjarage. Host ani gi ming amukta haibiu abicha thokchom ai gi ming Alisa Koicham ai gi na Sonam Janu. Che Lisa hingchabi gi dialogue amda tawbiro khara kinaba. Asengba hingchabi gi dialogue se ta da bokoira mani mayam se hapetang di ta thokpa ya bazani. Karam batang ka ki tawsi haino hate tang haibiro ne. Hanjau Naurem hi hain thambire. Hanjau Naurem koi live streaming se changbirakpagi damakta taram nokcheri. Hanjau Naurem se koi live da ugidaba. The Devil Voice 2 do karam kanda thagalakadoino. Ngasi upload tawjarakaniye. Adudi kano tawbirone hingchabi gi dialogue amtang tawya ba yeng. Hingchabi gi dialogue se ai mamang da su myam yawidina ko. Adudagi matik amadu mayam na apamba do dum haibiro aduga tawjarake. Kuirabanina apama matik koi abem pu yam hoinaga iraga thabire do dumaina mayam apama matik tudang ebiro aduga nokpadubdi dum kunokdi dum adum nokpa yare adubu kaino madi tangkapto aidi hana sanarame haina thambire Abdul o kai sanabiramino Abdul che Elisa na hingchabi sabiro o hingchabi gi do dialogue se tagidabagi mayamna haidi pambi ba haidar do tema khanbiro dum sajarake kayang thekpagi se makang mayung pharu sumaina kugi hekta kayang thekpa haraga mi cham amane hekta tawba yade madi sa masing sige hat kadaba aduga kaino taw phije chakcha sa masing laibane ai chapchana kangnabadi kawre adudo hatpa ngamgraba mi adugumba mi duna oina kayang thekpase theknai chamchamba mi chamamana thekpa yadena mai thamjage aduga mathangi live toina ai mapung phaban sir do pizage aduga mapangal kanba mi amadi oigani chamchama mi nadi oiro yabase mathamjage sa masing laibane buko sigai sumaina hatpa khotpa adu ngamba mi dona aduga chapchana di ai du ningsing mangam jadre Siang athobi gi warida hingchabina nupi leisabi ma hatpado ai hatpado oiramdoini script to kai lega dana kaure ado hekta hator o dum nang hatkani haraga ogira nangna aibu kana tawba shitaba khotaba ka haraga itawa sabra kaurase ana ikti yaude ko myam Hanjau Naurem na thambirakpani myam hafet comment tawbiro ana yak yaubra yaudabra akhoi side ki oinadi ana yak yaujade Hanjau yang thoko si yogre ka kitang sanga thagat piro o yengba hobaga loibana ekta hale aduga upload tawba ngai ba yang wai ya ninge khagatuna thagat piro o yare na khundra pamanjali na thambire ai hoi mase sumai tawbane khoi hana hapamba minute gi di ko yamdi sangna hapjarabane aduga nungai base video yengba nungai base lotion gi nekta han bane ko yam nungai na yengba pochai pot ama na tragana pama achaba da wersu how bu sim hangau de da adumaina
ꯄꯥꯝꯅ ꯌꯦꯡꯈꯤꯕꯗꯨꯒꯤ ꯂꯣꯏꯁꯤꯟꯕꯅ ꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅꯗꯤ ꯕꯦꯁ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯃꯤꯅꯠꯁꯦ ꯁꯥꯡꯅ ꯊꯥꯖꯔꯕꯅꯦ ꯍꯣꯏ ꯁꯤꯗꯒꯤꯕꯨꯗꯤ ꯍꯦꯟꯅ ꯁꯥꯡꯅ ꯊꯥꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯗꯥꯏꯂꯣꯛꯇꯨ ꯈꯜꯂꯛꯑꯣꯅꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯌꯥꯔꯕ ꯗꯥꯏꯂꯣꯛꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯕꯅꯤꯅ ꯀꯨꯏꯔꯕꯅꯤꯅ ꯁꯀ꯭ꯔꯤꯞꯇꯨ ꯌꯦꯡꯉꯔꯣꯏꯁꯦꯕꯀꯣ ꯑꯩꯈꯣꯏ ꯍꯦꯛꯇ ꯊꯣꯛꯄ ꯇꯧꯔꯁꯦꯕ ꯁꯥꯖꯜꯂꯁꯦꯕꯀꯣ ꯑꯩꯁꯦ ꯎ ꯃꯔꯨꯝ ꯑꯝꯗ ꯂꯨꯝꯃꯝꯃꯤꯀꯣ ꯑꯗꯨꯒꯤꯗ ꯂꯨꯝꯃꯦ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯍꯜꯂꯛꯑꯦ ꯑꯗꯨꯗ ꯑꯗꯨꯗ ꯅꯪꯅ ꯆꯪꯁꯤꯜꯂꯛꯑꯀꯥꯟꯗ ꯈꯧꯔꯤ ꯃꯦꯠꯄꯅꯦꯕ ꯑꯁꯦꯡꯕ ꯑꯗꯨꯝ ꯃꯦꯠꯂꯣꯁꯦ ꯍꯦꯛꯇ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯣ ꯑꯗꯨꯗꯤ ꯍꯦꯛꯇ ꯈꯧꯔꯤ ꯃꯦꯠꯂꯒꯦ ꯍꯥꯟꯅ ꯂꯨꯝꯃꯒ ꯂꯩꯕꯦ ꯅꯪ ꯍꯥꯟꯅ ꯈꯪꯉꯣ ꯍꯥꯟꯅ ꯂꯨꯝꯕ ꯑꯩ ꯍꯥꯟꯅ ꯌꯦꯡꯕꯅꯦꯀꯣ ꯈꯪꯉꯣꯏ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯌꯥꯔꯦ ꯅꯪ ꯃꯅꯤꯡꯗꯒꯤ ꯃꯦꯜꯂꯛꯄ꯭ꯔꯣ ꯀꯩꯅꯣꯝ ꯇꯧꯈꯤꯕꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯎ ꯃꯔꯨꯝꯗ ꯂꯩꯔꯝꯃꯦꯗꯅ ꯑꯗꯨꯀꯥꯟꯗ ꯍꯥꯟꯅ ꯁꯣꯜꯂ ꯂꯩꯔꯝꯗꯣꯏꯅꯦꯕꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯪ ꯍꯥꯏꯔꯛꯑꯣꯅꯦ ꯑꯗꯣ ꯍꯥꯠꯇꯣꯛꯑꯒ ꯍꯥꯟꯅ ꯍꯦꯛꯇ ꯁꯥꯖꯜꯂꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦꯀꯣ ꯍꯥꯏꯔꯛꯑꯣꯅꯦ ꯃꯌꯥꯝ ꯑꯗꯨꯃ ꯍꯥꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯅꯨꯄꯤ ꯀꯗꯥꯏ ꯆꯠꯂꯨꯏ ꯑꯗꯨꯝ ꯄꯪꯍꯥꯏ ꯍꯥꯏꯖꯜꯂꯛꯑꯒꯦꯕꯀꯣ ꯌꯥꯔꯦ ꯍꯥꯏꯖꯜꯂꯛꯑꯣ ꯅꯨꯄꯤ ꯅꯪ ꯍꯥꯏꯕꯗ ꯅꯪ ꯈꯪꯗꯣꯏꯅꯦꯕꯀꯣ ꯅꯪ ꯃꯃꯤꯡ ꯀꯩ ꯀꯧꯒꯤꯒꯦ ꯑꯗꯨꯗ ꯀꯥꯎ ꯍꯦꯝꯕꯤ ꯍꯦꯝꯕꯤ ꯌꯥꯔꯦ ꯇꯧꯔꯣ ꯍꯧꯔꯁꯤ ꯏꯁ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯁ ꯃꯥꯒꯤ ꯐꯖꯕꯁꯦ ꯑꯩꯗꯤ ꯀꯜꯂꯛꯈ꯭ꯔꯦꯗ ꯃꯁꯤ ꯍꯦꯛꯇ ꯍꯥꯠꯇꯣꯛꯑꯒ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗ ꯑꯩꯁꯦ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦꯗ ꯍꯦ ꯅꯨꯄꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯦꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯅ ꯅꯨꯡ ꯊꯣꯝꯗꯅ ꯑꯩ ꯏꯔꯥꯟ ꯀꯔꯤꯝ ꯂꯩꯖꯗꯕ ꯑꯩꯕꯨ ꯅꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯈꯣꯏ ꯑꯩꯅ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯍꯥꯠꯂꯗꯕꯅꯤ ꯅꯪ ꯅꯣꯛꯀꯅꯣ ꯍꯥꯠꯇꯣꯏꯅꯦ ꯍꯥꯠꯂꯣ ꯌꯥꯔꯦ ꯅꯣꯛꯀꯅꯨ ꯍꯥꯠꯇꯣꯏꯅꯤ ꯅꯪꯅ ꯍꯤꯡꯆꯥꯕꯤꯒꯤ ꯀꯩꯅꯣꯗꯣ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯤ ꯅꯣꯛꯄꯗꯣ ꯈꯧꯔꯤ ꯃꯦꯠꯀꯗꯣ ꯑꯣꯏꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯃꯤꯉꯣꯟꯗ ꯅꯪ ꯃꯇꯦꯡ ꯑꯃ ꯆꯦꯜꯂꯣ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯍꯣꯏ ꯌꯥꯔꯦꯁꯦ ꯆꯦꯟꯗꯕꯤꯗ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯒꯦꯀꯣ ꯍꯥꯠꯈ꯭ꯔꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯈꯣꯏꯒ ꯇꯤꯟꯅꯅꯤꯡꯗꯨꯅ ꯑꯗꯨꯝ ꯅꯣꯏꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡ ꯊꯥꯗꯅ ꯌꯥꯝꯅ ꯊꯤꯅ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ ꯉꯁꯤꯗꯤ ꯅꯪ ꯁꯤꯕ ꯇꯥꯔꯦꯗꯣ ꯊꯦꯡꯛ ꯌꯨ ꯑꯁꯦꯡꯕꯒꯤ ꯂꯥꯝꯃꯒ ꯃꯦꯜꯂꯦ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯇꯧꯋꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯈꯪꯕꯤꯔꯝꯒꯅꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯑꯣ ꯀꯃꯦꯟꯁꯦ ꯐꯅꯌꯥꯝ ꯆꯠꯈ꯭ꯔꯦ ꯀꯥꯏ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯀꯃꯦꯟ ꯀꯥꯟꯈꯤꯕ ꯌꯥꯔꯦ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯍꯜꯂꯒ ꯑꯃꯨꯛ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯂꯤꯁꯥꯒ ꯆꯅꯨ ꯐꯖꯩꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯥꯔꯇꯤꯁꯤ ꯀꯣꯏꯔꯦꯡ ꯑꯅ ꯂꯩꯀꯣ ꯁꯥꯒꯠꯂꯒ ꯇꯧꯁꯦ ꯆꯦ ꯁꯣꯅꯝꯅ ꯆꯦꯆꯦ ꯂꯤꯁꯥ ꯍꯥꯠꯄ ꯂꯥꯛꯄꯩ ꯃꯇꯥꯡꯗ ꯏꯃꯥ ꯀꯩ ꯑꯣꯟꯅꯗ꯭ꯔꯣ ꯑꯗꯨꯒꯤꯗꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯠꯄꯅꯦ ꯃꯥꯅ ꯍꯥꯠꯈ꯭ꯔꯦ ꯍꯤꯡꯆꯥꯕꯤꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯅꯦꯕꯀꯣ ꯑꯣꯏꯍꯜꯂꯁꯤꯀꯣ ꯂꯥꯏꯚ ꯈꯔ ꯇꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯁꯤꯁꯇꯔ ꯍꯣꯏ ꯔꯣꯕꯥꯁꯦꯟ ꯃꯉꯥꯡ ꯇꯨꯏꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯑꯗꯨꯝ ꯂꯥꯏꯚ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯊꯥꯖꯔꯛꯀꯦ ꯁꯥꯁꯤꯡ ꯆꯥꯝꯃ ꯂꯥꯟꯁꯤꯡ ꯆꯥꯝꯃ ꯍꯥꯏꯅ ꯀꯋꯌꯨꯝ ꯐꯔꯨꯛ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯕ ꯃꯥꯜꯂꯦ ꯑꯩꯅꯅꯦ ꯃꯁꯤꯡꯗꯣ ꯀꯥꯎꯈꯤꯕ ꯑꯗꯨꯗꯨꯒꯤꯅꯦ ꯇꯥꯏꯀꯨꯟꯗꯣ ꯁꯥꯟꯅꯔꯝꯃꯦ ꯍꯥꯏꯌꯦ ꯑꯣ ꯍꯃ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯗꯤ ꯑꯕꯗꯨꯜ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯄꯨꯡ ꯑꯥꯔꯇꯤꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯪꯗꯣꯏꯅꯦ ꯁꯤꯁꯦ ꯄꯥꯎ ꯃꯄꯨꯡ ꯐꯥꯗ꯭ꯔꯁꯨ ꯊꯃꯣꯏꯁꯦ ꯄꯦꯟꯖꯩ ꯄꯥꯎꯈꯨꯝ ꯃꯄꯨꯡ ꯐꯥꯗ꯭ꯔꯁꯨ ꯊꯃꯣꯏꯁꯦ ꯄꯦꯟꯖꯩ ꯃꯩ ꯃꯌꯨꯝ ꯐꯔꯣ ꯗꯦꯚꯤꯜ ꯚꯣꯏꯁ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯣ ꯉꯥꯏꯕꯗ ꯁꯤꯗꯧꯔꯦ ꯍꯥꯏꯅ ꯌꯥꯝ ꯁꯥꯎꯕꯒꯤ ꯏꯃꯣꯖꯤ ꯑꯃꯁꯨ ꯍꯥꯄꯛꯑꯦ ꯉꯁꯤ ꯍꯥꯞꯆꯔꯛꯑꯒꯦ ꯉꯥꯏꯕꯤꯔꯝꯃꯣ ꯁꯥꯎꯕ ꯐꯔꯣ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕꯒ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯏꯕꯥꯅꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗ ꯗꯦꯕꯤꯜ ꯚꯣꯏꯁ ꯑꯣꯏꯔꯁꯨ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨꯝ ꯁꯕꯇꯥꯏꯇꯜ ꯍꯥꯞꯆꯔꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯞꯂꯣꯗ ꯇꯧꯖꯔꯒꯦ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯑꯗꯨꯝ ꯍꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯌꯥꯝ ꯈꯔ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯄꯥꯛ ꯍꯥꯏꯖꯗꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯕꯇꯥꯏꯇꯜ ꯀꯩꯀꯥ ꯍꯥꯞꯄꯒ ꯁꯦꯝꯃꯛꯄ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯣ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌோ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯇꯧꯔꯛꯑꯣ ꯆꯦ ꯂꯤꯁꯥ ꯃꯤꯒ ꯂꯣꯏꯅ ꯍꯣꯏ ꯁꯉꯥꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯥꯊꯤꯈ꯭ꯔꯦꯀꯣ ꯍꯣꯏ ꯑꯗꯣ ꯈꯔ ꯊꯨꯅ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯗꯤ ꯀꯩꯅꯣ ꯑꯞꯂꯣꯗ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯌꯥꯔꯤꯈꯩꯗꯤ ꯁꯤꯁꯇꯔ ꯍꯣꯏ ꯈꯨꯟꯗ꯭ꯔꯥꯛ ꯀꯣꯃꯟꯖꯂꯤ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ISTV ꯂꯧꯁꯤꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜ ꯅꯝꯕꯔꯁꯦ ꯆꯦꯅꯦꯜ ꯅꯝꯕꯔ 113ꯒ 127ꯒꯗ ꯊꯥꯕꯅꯦ
ꯇꯤꯚꯤꯗꯗꯤ ꯅꯍꯥꯟ ꯑꯗꯨꯝ ꯊꯥꯖꯈ꯭ꯔꯕꯅꯦ ꯑꯗꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯗꯕ ꯑꯣꯏꯔꯝꯃꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤ ꯆꯦꯅꯦꯜ ꯅꯝꯕꯔ 113ꯒ 127ꯒ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯒꯅꯤ ꯀꯂꯁꯥꯗꯤ ꯆꯦ ꯇꯥꯏꯅ ꯅꯦꯔꯣꯀꯥ ꯐ꯭ꯔꯦꯟꯂꯤ ꯑꯗꯨꯝ ꯁꯥꯟꯅꯕꯗ ꯑꯩ ꯂꯥꯛꯏ ꯑꯣ ꯀꯂꯁꯥꯗꯤ ꯀꯩꯅꯣ ꯀꯂꯁꯥꯗꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯣꯏꯗꯣꯏꯅꯦ ꯇꯣꯡꯕ꯭ꯔꯝ ꯔꯦꯛꯁꯟ ꯊꯦꯡꯛ ꯌꯨ ꯑꯣ ꯀꯩꯅꯣꯅ ꯉꯁꯥꯏꯒꯤ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯀꯤ ꯋꯥꯍꯪꯗꯨꯒꯤ ꯑꯕꯦꯝꯄꯨ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯍꯥꯏꯐꯦꯠꯇꯪ ꯄꯥꯊꯣꯛꯆꯒꯦ ꯁꯥꯁꯤꯡ ꯆꯥꯝꯃ ꯂꯥꯟꯁꯤꯡ ꯆꯥꯝꯃ ꯐꯥꯔꯕ ꯃꯤꯁꯛ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯌꯨꯕ꯭ꯔꯥꯖ ꯁꯦꯅꯥꯄꯇꯤ ꯇꯪꯕꯥꯂꯣꯏ ꯆꯥꯔꯕ ꯑꯀꯟ ꯑꯊꯧꯁꯤꯡ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯔꯕ ꯃꯤꯁꯛ ꯈꯛꯇꯅ ꯀꯌꯥꯡ ꯊꯦꯛꯅꯔꯝꯃꯤꯅ ꯑꯕꯦꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯏ ꯑꯕꯦꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯈꯨꯝꯁꯨ ꯄꯤꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯕꯤꯔꯝꯒꯅꯤꯅ ꯈꯟꯖꯩ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯀꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯅ ꯊꯃꯣꯏꯗ ꯄꯦꯟꯖꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯈꯪꯉꯦ ꯍꯦꯝꯕꯤ ꯍꯥꯏꯔꯤꯌꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯅ ꯔꯨꯍꯤꯗꯥ ꯕꯦꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯥꯏꯚꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯆꯦꯁꯨ ꯅꯪ ꯈꯪꯉꯤꯁꯤꯗꯤ ꯁꯨꯝ ꯈꯜꯂꯒ ꯉꯥꯎꯔꯛꯄꯗ ꯁꯨꯃꯥꯏꯅ ꯀꯧꯕꯤ ꯈꯪꯃꯦꯟ ꯃꯦꯜꯂꯛꯀꯅꯤꯗꯣ ꯑꯩꯗꯣ ꯚꯥꯕ ꯁꯥꯎꯗꯕ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯀ꯭ꯔꯤꯞꯁꯤꯗꯤ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄꯁꯨ ꯅꯥꯏꯗꯅꯀꯣ ꯋꯥꯔꯤ ꯄꯔꯤꯡꯗꯣ ꯈꯪꯉꯕꯅꯤꯅ ꯀꯣꯛ ꯂꯣꯏ ꯁꯥꯒꯠꯂ ꯇꯧꯕꯁꯤꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦꯕ ꯍꯦꯛꯇ ꯌꯥꯝ ꯃꯥꯜꯂꯦ ꯅꯕꯦꯆꯥ ꯊꯨꯡꯁꯣꯝꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯌꯥꯝ ꯐꯖꯅ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯤꯌꯦ ꯍꯥꯏꯁꯤꯗꯤ ꯑꯁꯦꯡꯕꯒꯤ ꯑꯩ ꯀꯤ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ ꯑꯔꯣꯏꯕꯩꯗꯨꯅ ꯍꯦꯟꯅ ꯃꯑꯣꯡ ꯇꯥꯏ ꯑꯔꯣꯏꯕꯒꯤ ꯃꯦꯠꯄꯗꯣ ꯑꯩꯅꯗꯤ ꯑꯍꯥꯟꯕꯩꯗꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯀꯤꯌꯦꯒ ꯍꯥꯏꯔꯒ ꯆꯦꯟꯒꯤꯗꯧ ꯇꯥꯟꯅꯔꯒ ꯃꯦꯠꯇꯧ ꯃꯥꯟꯕꯀꯣ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯈꯝꯕꯗ ꯁꯟꯁꯦꯟꯕꯒꯤ ꯁꯟꯁꯦꯟꯕꯟ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯇꯧꯕꯤꯔꯛꯑꯣ ꯊꯣꯏꯕꯤꯒꯤ ꯍꯣꯏ ꯑꯍꯟꯖꯥꯎꯅꯧꯔꯦꯝ ꯇꯧꯖꯔꯛꯀꯦ ꯁꯤꯁꯇꯔ ꯑꯅꯤꯒꯤ ꯇꯦꯂꯦꯟꯁꯤ ꯊꯦꯡꯛ ꯌꯨ ꯃꯣꯃꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯩꯖꯕ ꯈꯤꯇꯪ ꯎꯠꯊꯣꯛꯆꯕꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯁꯤꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯑꯒ ꯇꯧꯔꯤꯁꯦ ꯀꯩꯁꯨ ꯇꯧꯕ ꯉꯝꯖꯔꯣꯏ ꯀꯩ ꯍꯥꯏꯕꯅꯣ ꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯞꯈꯤꯕ ꯗꯒꯜ ꯐ꯭ꯔꯣꯝ ꯗ ꯃꯤꯔꯔꯅ ꯋꯥꯔꯤ ꯑꯃ ꯍꯥꯞꯈꯤꯗꯅꯀꯣ ꯄꯥꯁ ꯄ꯭ꯔꯖꯦꯟ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯁꯦꯝꯃꯛꯄꯁꯦ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯔꯛꯑꯣ ꯁꯥꯟꯅꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯂꯣꯝꯗ ꯍꯣꯠꯅꯔꯒꯦ ꯈꯜꯂꯦ ꯌꯨꯝꯗꯗꯤ ꯈꯔ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯏ ꯍꯣꯏ ꯑꯕꯗꯨꯜ ꯁꯥꯇꯔ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯁꯥꯟꯅꯕꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯝ ꯑꯅꯤꯃꯛꯇ ꯑꯣꯟꯁꯤꯟꯕ ꯉꯝꯃꯒꯗꯤ ꯍꯦꯟꯅ ꯐꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯥꯎꯕ ꯐꯔꯦ ꯀꯩꯒꯤ ꯁꯥꯎꯔꯝꯃꯤꯅꯣ ꯌꯥꯏꯌꯦ ꯃꯈꯥ ꯇꯥꯅ ꯁꯦꯝꯁꯦ ꯑꯗꯨꯝ ꯍꯣꯏ ꯕꯦꯁꯃꯤꯇ꯭ꯔ ꯌꯨꯝꯅꯥꯝ ꯃꯌꯥꯝꯅ ꯈꯔ ꯑꯗꯨꯝ ꯀꯃꯦꯟꯁ ꯌꯥꯝ ꯅꯨꯡꯁꯤꯅꯗꯤ ꯇꯧꯕꯤꯔꯛꯈꯤ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯒ ꯅꯠꯇꯕꯤꯗ ꯐꯨꯡꯒꯥ ꯋꯥꯔꯤ ꯊꯥꯏꯅꯒꯤꯗ ꯑꯣꯏꯅ ꯕꯦꯁ ꯇꯧꯔꯒ ꯁꯦꯝꯕꯤꯔꯛꯑꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯄꯥꯝꯗꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯄꯥꯝꯃꯦ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯑꯗꯣ ꯀꯃꯥꯏꯅ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯊꯝꯕꯤꯔꯛꯑꯣ ꯇꯣꯡꯕꯝ ꯔꯤꯛꯁꯟꯅ ꯌꯥꯏꯌꯦ ꯆꯦ ꯑꯗꯨꯏ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯦꯝꯃꯛꯑꯣ ꯅꯨꯡꯉꯥꯏꯌꯦ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯜ ꯃꯈꯜ ꯁꯨꯝ ꯌꯦꯡꯕꯅꯦ ꯑꯗꯨꯃꯛꯅ ꯍꯦꯛꯇ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯨꯔꯥ ꯀꯩꯅꯣꯃꯗ ꯆꯠꯈꯤꯕꯁꯨ ꯑꯣꯏꯗꯕꯅꯦ ꯃꯉꯣꯟꯗ ꯃꯣꯔꯦꯜ ꯑꯃꯗꯤ ꯑꯗꯨꯝ ꯄꯤꯕꯅꯦ ꯃꯃꯥꯡ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯖꯔꯤꯗꯅꯀꯣ ꯂꯥꯏ ꯍꯔꯥꯎꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯤꯖꯦꯠ ꯆꯛꯆꯥ ꯆꯠꯅ ꯄꯊꯥꯞ ꯁꯤꯒꯨꯝꯕꯁꯤ ꯑꯗꯨꯝ ꯂꯩꯗꯅ ꯑꯩꯈꯣꯏꯗꯤ ꯃꯔꯨ ꯑꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕꯁꯤꯒꯁꯨ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯕ ꯐꯨꯔꯨꯞ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯄꯟꯕꯅꯦ ꯍꯦꯛꯇ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯦꯝꯃꯦꯅ ꯄꯨꯡꯅꯧ ꯅꯧꯕ ꯀꯩꯝꯇ ꯃꯣꯔꯦꯜ ꯌꯥꯎꯗꯕ ꯋꯥꯔꯤꯁꯨ ꯁꯦꯝꯖꯗꯕꯅꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅꯤꯅ ꯐꯔꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯅꯀꯣ ꯑꯕꯦꯝ ꯐꯤꯌꯥꯝ ꯊꯦꯡꯛꯁ ꯐꯖꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯅꯣꯡꯃ ꯂꯥꯏꯐꯇ ꯋꯥꯍꯪ ꯑꯃ ꯍꯪꯒꯅꯤ ꯅꯨꯃꯤꯠꯇꯤ ꯍꯥꯏꯗꯣꯛꯂꯣꯏ ꯑꯗꯨꯗ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯑꯍꯥꯟꯕ ꯃꯤꯗ ꯂꯨꯄꯥ 100 ꯃꯅꯥ ꯑꯣꯏꯅ ꯊꯝꯒꯅꯤ ꯕꯤꯠꯀꯤ ꯋꯥꯅꯦ ꯄꯩꯁꯥ ꯄꯤꯕꯒꯤ ꯅꯠꯇꯦꯀꯣ ꯍꯥꯏꯅ ꯊꯝꯃꯤ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯄꯨꯡ ꯐꯥꯍꯟꯕ ꯑꯃꯁꯨ ꯑꯣꯏꯍꯜꯂꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯋꯥꯍꯪꯁꯦ ꯃꯥꯅ ꯍꯥꯏꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯦ ꯅꯨꯃꯤꯠꯁꯨ ꯍꯥꯏꯗꯣꯛꯇꯕꯅꯤꯅ ꯌꯥꯝ ꯂꯨꯕ ꯑꯃꯗꯤ ꯑꯣꯏꯗꯧꯔꯤ ꯃꯌꯥꯝ ꯈꯨꯝꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯕꯤꯔꯣ
ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯁꯤ ꯁꯤꯁꯇꯔ ꯍꯥꯏꯅ ꯊꯝꯕꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝꯖꯔꯤꯌꯦ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯃꯟꯗꯦ ꯅꯠꯇ꯭ꯔꯒ ꯇ꯭ꯌꯨꯁꯗꯦꯗꯗꯤ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯧꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯉꯥꯏꯃꯤꯟꯅꯁꯤ ꯆꯦ ꯂꯤꯁꯥ ꯑꯁꯦꯡꯕꯗꯁꯨ ꯏꯟꯁꯥꯕꯤ ꯁꯥꯕꯤ ꯑꯁꯦꯡꯕꯗꯗꯤ ꯌꯥꯝ ꯐꯕꯅꯤꯀꯣ ꯍꯣꯏ ꯃꯇꯥꯡ ꯆꯥꯕꯗ ꯁꯥꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯛꯀꯦ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯝꯕꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯦ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯕꯨꯗꯤ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯅꯝꯕꯔ ꯑꯣꯏꯕꯅꯤ나 ꯑꯗꯨꯗꯣ ꯑꯗꯨꯝ ꯆꯠꯂꯕꯅꯦꯕꯀꯣ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯌꯥꯔꯕꯅꯦ ꯑꯩ ꯍꯧꯖꯤꯛ ꯅꯝꯕꯔꯕꯨꯗꯤ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯤ ꯅꯝꯕꯔꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯅꯝꯕꯔꯁꯦ 0385291146 ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯅꯝꯕꯔ ꯑꯣꯏꯕꯅꯤ ꯑꯗꯣ ꯁꯤꯁꯦ ꯍꯌꯦꯡꯋꯥꯏ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯗꯧꯅꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯛꯀꯦ 0385291146 ꯀꯃꯦꯟ ꯀꯥ ꯌꯧꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯄꯨꯡ 8 ꯁ꯭ꯋꯥꯏꯗ ꯁꯕꯃꯤꯠ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯥ ꯑꯩ ꯌꯦꯛꯄꯗ ꯃꯇꯝ ꯈꯔ ꯆꯪꯉꯦ ꯇꯧꯕꯅꯤ ꯄꯨꯡ 8 ꯁꯕꯃꯤꯠ ꯇꯧꯔꯛꯄ ꯌꯥꯒꯤꯗ꯭ꯔꯥ ꯑꯣ ꯉꯁꯤꯐꯥꯎꯗꯤ ꯑꯗꯨꯝ ꯂꯧꯔꯒꯦ ꯁꯉꯥꯏ ꯏꯟꯇꯔꯇꯦꯟꯃꯦꯟ ꯉꯥꯏꯔꯒꯦ ꯑꯗꯨꯝ ꯌꯦꯛꯄꯤꯔꯛꯑꯣ ꯁꯤꯁꯇꯔ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯁꯦ ꯂꯥꯁꯇ ꯅꯣꯡꯕꯥꯟꯅ ꯊꯣꯏꯕꯤ ꯂꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯍꯥꯏꯅ ꯕꯕꯥꯆꯟ ꯃꯉꯥꯡ ꯃꯁꯤ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯇꯥꯕꯗꯗꯤ ꯑꯗꯨꯝ ꯍꯥꯟꯅꯁꯨ ꯈꯪꯉꯝꯒꯗꯕ ꯃꯥꯜꯂꯦ ꯈꯪꯗꯕ ꯑꯣꯏꯔꯒꯁꯨ ꯃꯗꯨꯗꯤ ꯂꯧꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯆꯞ ꯆꯥꯅ ꯍꯥꯏꯗꯣꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯂꯣꯏꯕ ꯐꯥꯎꯕ ꯍꯥꯞꯆꯔꯛꯀꯅꯤ ꯑꯗꯨ ꯌꯦꯡꯕꯤꯌꯣ ꯀꯩ ꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯆꯦ ꯐꯣꯟꯁꯦ ꯇꯥꯔꯒ ꯌꯦꯡꯉꯒ ꯂꯩ ꯀꯃꯦꯟꯁꯦ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇꯕꯤꯗꯨꯅꯦꯕ ꯔꯤꯑꯦꯛꯁꯟꯁꯦ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ ꯆꯦ ꯗꯥꯏꯂꯣꯛꯁꯦ ꯄꯥꯕꯤꯗꯤ ꯑꯅꯤꯔꯛ ꯁꯨꯔꯦ ꯍꯥꯏ ꯑꯕꯦꯝꯒꯤ ꯗꯥꯏꯂꯣꯛꯁꯦ ꯀꯃꯥꯏꯅ ꯎꯗ꯭ꯔꯤꯅꯣ ꯀꯔꯝꯕꯅꯣ ꯑꯕꯦꯝꯒꯤ ꯗꯥꯏꯂꯣꯛꯁꯦ ꯑꯕꯦꯝ ꯑꯩꯈꯣꯏꯗ ꯁꯨꯝ ꯎꯗ꯭ꯔꯤꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯥꯁꯤꯡ ꯆꯥꯝꯃ ꯇꯧꯕꯗꯨꯒꯤ ꯁꯤ ꯃꯇꯨꯡꯗ ꯑꯗꯨꯕꯨꯗꯤ ꯎꯔꯦ ꯑꯗꯨꯗꯤ ꯁꯥꯁꯤꯡ ꯎꯏꯗꯅ ꯆꯥꯝꯃ ꯂꯥꯟꯆꯤꯡ ꯆꯥꯝꯃꯁꯦ ꯑꯕꯦꯝ ꯁꯤꯗꯤ ꯎꯏꯌꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕ ꯀꯃꯦꯟ ꯑꯃ ꯗꯥꯏꯂꯣꯛ ꯏꯔꯤꯁꯦ ꯑꯣ ꯑꯃ ꯃꯈꯥꯗ ꯂꯩꯕ꯭ꯔꯥ ꯀꯥꯏꯅꯣ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯏꯔꯥ ꯍꯟ ꯆꯣꯡꯈꯤꯕꯗ ꯇꯥꯟ ꯆꯥꯟꯅꯒꯦ ꯆꯤꯡꯂꯦꯟꯁꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯂꯧꯇꯨꯅꯗꯨꯅ ꯍꯥꯠꯈꯤꯕ ꯋꯥꯡꯕ꯭ꯔꯦꯟ ꯃꯉꯣꯟꯗ ꯑꯩꯅ ꯑꯣꯀꯦ ꯀꯩꯅꯣ ꯋꯥꯡꯂꯦꯟꯊꯣꯏꯕꯤꯒꯤ ꯗꯥꯏꯂꯣꯛꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯕꯦꯝꯁꯦ ꯌꯥꯝ ꯃꯃꯨꯠ ꯇꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯃꯥꯜꯂꯦ ꯗꯥꯏꯂꯣꯛꯁꯦ ꯑꯝꯇ ꯆꯤꯊꯗꯅ ꯐꯖꯅ ꯑꯗꯨꯝ ꯏꯕꯤꯔꯛꯏ ꯃꯃꯥꯡꯗꯁꯨ ꯏꯔꯛꯑꯦ ꯑꯕꯦꯝ ꯍꯣꯏ ꯑꯩ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯉꯁꯥꯏꯒꯤ ꯎꯗꯕꯒꯤꯅꯤ ꯍꯧꯖꯤꯛ ꯄꯥꯊꯣꯛꯆꯔꯛꯀꯦ ꯆꯤꯡꯂꯦꯟ ꯁꯅꯥꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯂꯧꯇꯨꯅꯗꯨꯅ ꯍꯥꯠꯈꯤꯕ ꯆꯤꯡꯂꯦꯟꯁꯅ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯀꯣ ꯑꯣꯀꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯆꯤꯡꯂꯦꯟꯁꯅꯥ ꯑꯩꯒꯤ ꯏꯄꯥꯕꯨ ꯂꯧꯇꯨꯅꯗꯨꯅ ꯍꯥꯠꯈꯤꯕ ꯋꯥꯡꯕ꯭ꯔꯦꯟ ꯃꯉꯣꯟꯗ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯪꯖꯔꯣꯏ ꯊꯦꯡꯛ ꯌꯨ ꯑꯕꯦꯝ ꯑꯅꯤꯔꯛ ꯁꯨꯔꯦ ꯍꯥꯏꯁꯦ ꯑꯃꯗꯤ ꯎꯍꯧꯗ꯭ꯔꯦ ꯑꯕꯦꯝ ꯁꯤ ꯈꯛꯇꯪ ꯑꯗꯨꯝ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯥ ꯑꯃꯁꯤꯁꯨ ꯈꯪꯍꯧꯗꯦ ꯈꯪꯍꯧꯗꯕ ꯑꯣꯏꯔꯝꯗꯣꯏꯅꯤ ꯍꯣꯏ ꯁꯅꯥꯇꯣꯝꯕꯤ ꯀꯩꯁꯨ ꯁꯥꯎꯔꯝꯃꯣꯏꯗ ꯁꯥꯎꯗꯦꯗ ꯑꯩꯗꯤ ꯑꯁꯦꯡꯕ ꯁꯥꯎꯔꯣ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯃꯔꯛꯇ ꯁꯥꯎꯔꯣ ꯍꯥꯏꯕ ꯈꯜꯂꯤꯅꯦ ꯑꯩꯈꯣꯏꯗꯤ ꯁꯥꯎꯗꯦ ꯃꯥꯜꯂꯦ ꯄꯩꯁꯥ ꯍꯥꯏꯕꯅꯦ ꯄꯥꯏꯕꯒꯤ ꯍꯔꯥꯎꯋꯤꯁꯦ ꯋꯥ ꯅꯠꯇꯦ ꯃꯤꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ ꯚꯤꯌꯨꯋꯔꯁꯤꯡ ꯏꯟꯇꯔꯦꯁꯇꯦꯠ ꯍꯦꯟꯅ ꯂꯩꯅꯕ ꯃꯥꯅꯦ ꯑꯃꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯄ꯭ꯂꯥꯟꯁꯦ ꯍꯧꯖꯤꯛꯁꯦ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕꯗ ꯑꯣꯏꯅ ꯇꯧꯔꯁꯦꯅꯀꯣ ꯃꯣꯔꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯑꯄꯥꯝꯕ ꯗꯥꯏꯂꯣꯛꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯅꯤ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯒ ꯋꯥꯍꯪ ꯍꯪꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯚꯤꯌꯨꯋꯔꯁ ꯃꯌꯥꯝꯗꯁꯨ ꯋꯥꯍꯪ ꯍꯪꯖꯔꯛꯈꯤꯅꯤ ꯃꯌꯥꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯣ ꯁꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯏꯐꯁꯤ ꯅꯨꯡꯉꯥꯏꯍꯟꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯋꯦꯜꯀꯝ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯇꯥꯏꯒꯔ ꯀꯤꯡ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯏꯐꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯇꯔꯥꯝ ꯂꯧꯖꯔꯤ ꯕ꯭ꯂꯦꯛ ꯕꯦꯜ ꯐꯪꯂꯝꯗꯥꯏꯗ ꯇꯣꯛꯂꯦ ꯈꯣꯡ ꯇꯦꯛꯂꯦ ꯑꯕꯗꯨꯜ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯊꯨꯅ ꯐꯔꯒ ꯑꯃꯨꯛ ꯍꯟꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣꯅ ꯊꯝꯖꯒꯦ ꯆꯦꯂꯤꯁꯥꯅ ꯁꯦꯅꯨ ꯁꯥꯏꯌꯦ ꯊꯣꯏꯕꯤꯒꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤꯗꯣ
ꯑꯕꯦꯝꯒꯤ ꯗꯥꯏꯂꯣꯛ ꯑꯩꯈꯣꯏꯗꯤ ꯎꯏ ꯀꯥꯟꯈ꯭ꯔꯦ ꯄꯥꯜ ꯑꯣ ꯏꯆꯥꯃꯤꯇ꯭ꯔꯥ ꯑꯩꯈꯣꯏ ꯑꯝꯇ ꯎꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯇꯧꯖꯈ꯭ꯔꯕꯅꯤ ꯏꯆꯜ ꯑꯅꯤꯗ ꯀꯩꯃꯤꯗꯣ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤन ꯇꯧꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯊꯥꯒꯠꯄꯤꯔꯛꯄ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯍꯦꯔꯥ ꯑꯣꯏꯅꯥꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯞꯆꯔꯛꯈꯤꯅꯤ ꯃꯈꯥ ꯋꯥꯔꯤ ꯃꯈꯥ ꯑꯇꯣꯞꯄ ꯑꯃ ꯆꯠꯊꯔꯛꯈꯤꯅꯤ ꯀꯩꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯄꯨꯡꯅꯧ ꯅꯧꯅ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯈꯤꯅꯤ 38 like that thank you ngasi ki manung da dum submit tawro ado yarigadi khatangni nganna tawrahaninge sana entertainment hauzik adum yekpiruro aduga athuba matamda khoi submit tawsanbiro ming laifam class adu school phajana dum hapiro Miss Ani amedi chat laibiriba mayambo kurumjari haina Wahilet Friday na thambirai hoi kogi maikaidarisu kurumjari changbirakpagidamaktsu thagaba phongdokjari dialogue tobiraroidro thoibigi ngasai thoibigi dialogue ama haigini warahubbe yade comment paringaida ibab oisalaudre ai hafitang yingjage comment hafitang pathokpiyo soidana tawjage चे खंबा लोटपदा थोबीना फाबगी मतंगदो डायलॉग तोबियो हाइना केनेडी नाउरेबना थंबिरे अतुदी अनि सुरेब को हाइराइसे थोबीगी डायलॉग से ओके सुमाइना मयामना पामा ओइना खलगा तोबनाने नुंगाइबा हेले खोदा मयामगे पामासु फंगे खोदसु नुंगाइ हाइ मयाम हाइना अशोक कुमारना थंबिरे अशोक कुमार लाइफ असिदा ताम नोक्चरी खितंगदी मतम नौजगे को ngaibada ibudum mangda thokibadi चे सेनु थोबिगा सखंगनिंगे hai सेनु थोबिगा सखंगनिंगे साजनबदो दुदा साजनबदो बानी ना फोन साजनरे दो असेंग बैदुना दाउजसने येकपदु वीडियो थागतपदि यावबने होय होय अदु आइ तारेनिको करेक्टर बुदी वॉइस डबिंग बुदी कोने तौसले इ खमदे बिगी मदुनि डायलॉग तो खितंग कुइग्रबा क्लास पुदी तेने अदो चेशनम नोंगरा कनुको ड्राइंग हाइते खरा सुम येनिंग बगी ये कने बुबुतो पुती बिगी ओइबनिना हाइने खंबिरे सना एंटरटेनमेंट कशु काइदे अदुम सरुग याबिरो याम हेना खoi सिदा मयाम हाइरगा येलकनी अदुगा हाइतदि यावबे यादे हाइबा लेजदे अदुम सरुग याबिरिसे याम नुंगाइजै हाइबा हाइतबा अदुम येगा थाजनबिरो चे लिसागी दारो अमथांग इरखिगे लाइव क्वेश्चन खिनुको चे हाय हाय ngaramge dialogue se ngasai hanjawna haiba matangduna ani subada tawjarage akonba haigiba Kennedy na haibado adudo hana tawjarage haibade adudo hana script hangbagini warobiro ko thobi lotba phabadu nebo ko haima phamen ka sidi phajakreda ko ita laining thosana mahi mangoinana kapora ma utna lairibasibu karino ita oh kuman popani haiba kuman popa khurumge pai manungda khanjaba kuirabani ngasi korau nong sidi ibodau mana thaujan biraba male kuman popada katnaba itagi ingkholda panba singe leirang kharadang hekpirusu oita smaina sidang thamjage ko makak mayum farukna wari ama aina ibane matam se khaidokpa singamdaba aduda sunatana ibasu khara tanbaga matang chabada ibalu silaga tangkhai budi chale matang chabada ibalu silage tangkhai budi chale tambire o losenbiyo makak mayum faruk ibase sum ithagi taragadi iningba dum hawbane du lepkragadi ne talakpasu yawbane aduna leptana dum ibiro well thank you दाउजसे मतंग चाबा मतमदा तहंजरके होय दाउजसकी लैपटॉपबुदी उदबा कुइरमनी मैम
ꯊꯣꯏꯕꯤꯒꯤ ꯗꯥꯏꯂꯣꯒꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯔꯣꯕꯥꯁꯟꯅ ꯊꯝꯕꯤꯔꯛꯑꯦ. Thank you. ꯐꯪꯗ꯭ꯔꯕ꯭ꯔꯥ? ꯑꯃꯗꯤ ꯇꯧꯈ꯭ꯔꯦꯗꯅꯀꯣ. ꯑꯗꯨ ꯃꯇꯦꯛ ꯑꯃꯇ ꯉꯥꯏꯔꯦ ꯑꯗꯨꯗꯣ ꯊꯤꯕ ꯋꯥꯔꯦ. ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯑꯗꯨꯝ ꯁꯥꯒꯠꯂꯒ ꯇꯧꯔꯛꯑꯒꯦꯀꯣ. ꯍꯥꯏꯐꯦꯠꯇꯪ ꯌꯥꯏꯌꯦ. ꯀꯃꯦꯟ ꯍꯥꯏꯐꯦꯠ ꯄꯥꯎ. ꯀꯩꯃꯤꯗꯤ ꯂꯩꯔꯤꯕ꯭ꯔꯣ ꯁꯤꯁꯇꯔ? ꯀꯩꯃꯤ ꯂꯩꯔꯤꯌꯦ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅ ꯑꯗꯨꯝ ꯂꯩꯔꯤ. ꯂꯩꯌꯦ ꯑꯩꯈꯣꯏ ꯁꯤꯗ ꯄꯨꯡ 8:30 ꯁꯤꯗꯒꯤꯅ ꯑꯗꯨꯝ ꯍꯣꯔꯦꯟ 6 ꯐꯥꯎ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ. ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯖꯌꯥꯅ. ꯆꯍꯤ 5-6 ꯍꯦꯜꯂꯦꯗ ꯏꯗꯕ ꯍꯥꯏꯅ ꯃꯀꯛꯃꯌꯨꯝ ꯐꯔꯨꯅ ꯊꯝꯕꯤꯔꯛꯑꯦ. ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨ. ꯆꯦ ꯕꯤꯁꯥ ꯀꯦꯝꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯔꯒ ꯃꯥꯅꯦ. ꯑꯩ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯔꯛꯑꯦ. ꯅꯪꯅ ꯀꯩꯅꯣ ꯉꯁꯥꯏ ꯆꯥꯕꯗꯣ? ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯆꯥꯔꯛꯑꯦ. ꯌꯧꯔꯦ ꯗꯥꯏꯂꯣꯒꯇꯣ. ꯆꯦ ꯗꯥꯏꯂꯣꯒ ꯐꯖꯕ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯒ ꯆꯥꯟꯅꯅ ꯗꯥꯏꯂꯣꯒ ꯑꯃ ꯐꯪꯉꯦ. ꯍꯧꯖꯤꯛ ꯗꯥꯏꯂꯣꯒ ꯑꯃ ꯇꯥꯃꯤꯟꯅꯔꯁꯤ. ꯍꯥꯏꯕꯗꯤ ꯃꯥꯅ ꯆꯦꯡꯗꯣ ꯁꯨꯝ ꯈꯝꯕꯗꯣ ꯎꯕꯗ ꯃꯥ ꯅꯨꯡꯁꯤꯈ꯭ꯔꯦꯀꯣ. ꯁꯟꯁꯦꯟꯕ ꯃꯅꯥ ꯄꯤꯕꯗꯣ ꯑꯍꯥꯟꯕ ꯎꯕꯗ ꯃꯥ ꯈꯣꯏꯗꯥꯖꯈ꯭ꯔꯦ. ꯑꯗꯣ ꯏꯄꯥ ꯃꯣꯏꯒꯤ ꯃꯅꯥꯏꯗꯨꯅꯗꯤ ꯁꯟ ꯆꯦꯟꯕ ꯂꯥꯛꯄꯗ ꯑꯗꯨꯝ ꯃꯣꯏꯒꯤ ꯆꯦꯡꯀꯣꯛ 3 ꯈꯛꯇꯪ ꯄꯤꯌꯦꯅ ꯍꯥꯏ ꯃꯇꯝꯗ ꯑꯗꯨ ꯈꯛꯇꯪ ꯄꯤꯒꯦ ꯇꯧꯕ. ꯆꯦꯡꯗꯨꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨ ꯃꯤ ꯐꯠꯇꯕ ꯆꯦꯡ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯑꯗꯨ ꯄꯤꯒꯦ ꯇꯧꯕ ꯊꯣꯏꯕꯤꯅ ꯃꯥꯅꯗꯤ ꯁꯨꯝ ꯈꯣꯏꯗꯥꯖꯕꯒꯤ ꯑꯐꯕ ꯑꯗꯩ ꯈꯔ ꯌꯥꯝꯅ ꯄꯤꯅꯤꯡꯕꯗꯣ ꯑꯗꯨꯗꯒꯤ ꯃꯅꯥꯏꯗ ꯈꯥꯝꯃꯒ ꯃꯥꯅ ꯑꯣꯏꯅ ꯍꯥꯞꯄꯦ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯨꯒꯤ ꯗꯥꯏꯂꯣꯒꯅ ꯇꯧꯖꯔꯛꯀꯗꯣꯏꯁꯦ. ꯏꯄꯥꯒꯤ ꯃꯅꯥꯏ ꯏꯕꯨꯡ ꯈꯣꯝꯕ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯂꯥꯏꯔ ꯂꯝꯖꯥ ꯃꯆꯥ ꯑꯁꯦ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯅ ꯁꯤꯜꯂꯪꯕ ꯂꯥꯛꯂꯤꯕꯅꯤ. ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯠꯇꯕ ꯆꯦꯡ ꯄꯤꯕ ꯍꯧꯅꯗꯦ. ꯑꯩꯅ ꯑꯣꯟꯖꯔꯛꯂꯤꯕ ꯆꯦꯡꯀꯣꯛ 3ꯁꯦ ꯉꯁꯤ ꯑꯣꯏꯅ ꯍꯥꯞꯄꯤꯈꯣ. ꯁꯤꯃ ꯍꯥꯏꯔꯦ. ꯑꯗꯨꯒ ꯃꯥꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯗꯥꯏꯂꯣग ꯉꯁꯥꯏ ꯁꯤꯅ ꯑꯔꯣꯏꯕ ꯗꯥꯏꯂꯣग ꯑꯣꯏꯖꯒꯦꯀꯣ. ꯅꯤꯖꯕꯗꯣ ꯂꯥꯏꯗ. ꯍꯦ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯀꯣꯏꯔꯦꯜ ꯂꯥꯏ ꯄꯥꯂꯣꯏ ꯇꯥꯕ ꯂꯥꯏꯅꯤꯡꯊꯧ ꯅꯁꯨ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯊꯣꯏꯕꯤ ꯑꯩꯍꯥꯛꯅ ꯃꯤꯔꯣꯜ ꯍꯦꯛ ꯈꯪꯉꯩꯗꯒꯤ ꯍꯧꯅ ꯆꯤꯡꯉꯨ ꯈꯨꯌꯥ ꯈꯥꯗ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯂꯒ ꯍꯩꯃꯟ ꯆꯥꯕꯤ ꯑꯩꯍꯥꯛꯅꯤ ꯂꯩꯃꯟ ꯈꯨꯟꯕꯤ ꯅꯁꯨꯅꯤ. ꯁꯛꯈꯪꯗꯕ ꯄꯥꯈꯪ ꯑꯁꯤꯒ ꯅꯁꯨ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯑꯩꯍꯥꯛꯀ ꯆꯤꯡꯉꯨ ꯂꯪꯂꯥ ꯄꯥꯟꯗꯝꯅꯕꯤꯌꯨ. ꯂꯩꯄꯨꯜ ꯈꯌꯣꯝ ꯁꯦꯝꯕꯤꯌꯨ. ꯑꯄꯥꯝ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯖꯒꯦ. ꯊꯦꯡꯛ ꯌꯨ. ꯗꯥꯏꯂꯣꯒꯁꯤ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯉꯁꯤꯗꯤ. ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯒꯇꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯔꯣꯏꯕ ꯑꯣꯏꯖꯒꯦ. ꯍꯣꯁ ꯑꯅꯤꯃꯛ ꯑꯃꯁꯨꯡ ꯂꯥꯏꯚꯄꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯕꯁ ꯊꯦꯡꯛ ꯌꯨ. ꯑꯕꯤꯝꯒꯤꯁꯦ ꯑꯩ ꯍꯦꯟꯗꯤꯒꯤ ꯑꯃ ꯏꯕꯤꯔꯛꯑꯦ. ꯌꯦꯡꯉꯨꯅꯦ ꯑꯩ ꯑꯃꯨꯛ ꯀꯃꯦꯟ ꯄꯥꯊꯣꯛꯀꯦꯀꯣ. ꯃꯥ ꯑꯗꯨꯝ ꯄꯨꯟꯅ ꯏꯔꯒ ꯊꯥꯕꯤꯔꯛꯑꯦ. ꯁꯨꯃꯥꯏꯅ ꯏꯕꯤꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ. ꯊꯦꯡꯛ ꯌꯨ ꯑꯕꯦꯝ. ꯊꯥꯃꯤꯟꯅꯔꯁꯤ. ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯌꯥꯎꯁꯨ ꯉꯥꯛꯄꯤꯌꯨ. ꯑꯩꯁꯨ ꯁꯤꯁꯤꯃ ꯇꯧꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯗꯥꯏꯂꯣꯒꯁꯦ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦ. ꯑꯕꯦꯝꯒꯤꯁꯦ ꯇꯧꯔꯒ. ꯑꯩꯒꯤꯗꯤ ꯏꯃꯥꯟꯅꯕꯤꯁꯨ ꯑꯃꯠꯇ ꯂꯩꯇꯦ. ꯀꯩꯒꯤꯅꯣ ꯃꯈꯣꯏꯅ ꯑꯩ ꯎꯔꯒ ꯀꯤꯗꯨꯅ ꯆꯦꯜꯂꯤꯕ? ꯑꯩꯗꯤ ꯃꯣꯏꯗ ꯀꯔꯤꯁꯨ ꯇꯧꯔꯨꯗꯦ. ꯃꯈꯣꯏꯅ ꯑꯩꯒ ꯇꯤꯟꯅꯁꯤ ꯌꯥꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯣꯏ ꯌꯥꯝ ꯐꯠꯇꯦ. ꯅꯣꯏ ꯌꯥꯝ ꯐꯠꯇꯦ. ꯈꯪꯒꯅꯤ. ꯑꯩꯒ ꯇꯤꯟꯅꯁꯤ ꯌꯥꯗꯕ ꯅꯈꯣꯏ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ. ꯊꯦꯡꯛ ꯌꯨ. ꯁꯤꯒꯤ ꯃꯄꯥꯁꯦ ꯌꯥꯝ ꯍꯧꯕꯅꯦꯕ ꯑꯗꯨꯅ ꯑꯩꯁꯦ. ꯑꯕꯦꯝꯅ ꯃꯔꯤꯛ ꯆꯨꯝꯅꯁꯨ ꯗꯥꯏꯂꯣꯒꯁꯦ ꯐꯖꯅ ꯏꯔꯒ ꯊꯥꯕꯤꯔꯛꯄꯒ ꯑꯗꯩꯗꯤ ꯆꯦꯂꯤꯁꯥꯅꯁꯨ ꯐꯖꯅ ꯃꯄꯣꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯥꯍꯟꯈ꯭ꯔꯦ. ꯆꯦꯅꯤ ꯎꯗꯕ ꯀꯨꯏꯔꯦ. ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯂꯥꯏꯚ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯑꯍꯤꯜ ꯂꯥꯏꯚꯇ ꯆꯪꯉꯛꯇꯕ ꯃꯥꯜꯂꯦ. ꯑꯩꯈꯣꯏ ꯄꯨꯡ 3ꯗ ꯊꯥꯔꯕꯅꯦ. ꯍꯥꯟꯅ 1ꯗ ꯊꯥꯔꯝꯕꯗꯣ ꯇ꯭ꯌꯨꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯑꯗꯨم ꯊꯥꯏ. ꯍꯦꯛ ꯆꯪꯕꯒ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ. ꯆꯦꯁꯨꯅꯝ COVID-19ꯁꯨ ꯂꯥꯛꯑꯦ. ꯏꯝꯐꯥꯜ ꯋꯦꯁ COVID 35 ꯁꯨꯈ꯭ꯔꯦ. ꯃꯥꯅꯦ ꯁꯉꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯂꯩꯒꯦ. ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯣ. ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯣꯏꯃꯤꯟꯅꯁꯤ. ꯁꯤꯗꯤ ꯀꯔꯤ ꯊꯤꯇꯔꯅꯣ? ꯌꯥꯝ ꯐꯖꯩ. ꯊꯥꯒꯠꯆꯔꯤ ꯍꯟꯖꯥꯎ ꯅꯥꯎꯔꯦꯝ. ꯊꯦꯡꯛ ꯌꯨ. ꯑꯗꯨꯗꯤ ꯈꯔ ꯇꯞꯄꯁꯤ ꯃꯀꯛꯃꯌꯨꯝ ꯐꯔꯨ. ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯁꯦ ꯄꯨꯡ 4 ꯆꯞ ꯆꯥꯅ ꯇꯥꯈ꯭ꯔꯦ. ꯂꯣꯏꯁꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯌꯧꯁꯜꯂꯛꯑꯦ. ꯀꯃꯦꯟꯁꯤꯗ ꯎꯔꯤꯕ ꯈꯔꯁꯦ
ꯍꯥꯏꯐꯦꯠ ꯄꯥꯊꯣꯛꯆꯔꯀꯥꯟꯗ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯆꯦ ꯂꯤꯁꯥꯅ ꯑꯕꯦꯝꯄꯨ ꯌꯥꯝꯅ ꯊꯝꯃꯩ Thank you. ꯑꯁꯣꯛ ꯀꯨꯃꯥꯔꯅꯁꯨ ꯈꯨꯕꯒꯤ ꯏꯃꯣꯖꯤ ꯃꯌꯥꯝ ꯑꯃ ꯊꯥꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯐ꯭ꯔꯥꯏꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯂꯥꯛꯄꯤꯕ꯭ꯔꯣ ꯏꯕꯣꯍꯜ ꯁꯤꯡꯍꯥ ꯍꯣꯏ ꯇ꯭ꯋꯤꯁꯗꯦ ꯑꯃꯗꯤ ꯐ꯭ꯔꯥꯏꯗꯦ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯖꯕꯅꯦ Matang ꯃꯊꯪ among ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ thainarasi. ꯆꯦ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯇ꯭ꯋꯤꯁꯗꯦ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ Khulumjari.